kick it how I wanna kick it when I wanna kick it. No, you can tell me not to kick it, cause I'm about to kick it. Isay nongmai film drama makal mathel kaya ge video yengbinagoidamak channel asibu subscribe nambiramu. Garden di sana biar kalau nak lain sih dia. Hostel lekon dah pakang ni sabi unap jelah unap kalau apa sih dia. Yang nungai sana. Yang mana? Ada pakang ni sabi ni sih ke tanah tu je. Yang nungai sana sih dia. Asal tu kapnya bagus sih awri. Mungkin ngasih kain itu orang mana. Yang nungai. Ayo yang ini lebih porok sih. Garden tu ni porok tari. Kita orang kita orang dia. Lo sunde lo. Lo lebih ni ngai rumah. Pun dari ngai rumah tu lo sunde lo. Sunde. Aina nga sage gardens di samak hek changapag aina muna yengise atai kenta nate taw mamangai aina gardens ti la amaduga hausi gardens gi oire fivam si am senses lere yamna phajarami taw adugine aina sum yengise sini matam ya hon basi taw ado ekoi nupi na ngai ramo akamda koina direct ngai ragadi nang ai siam mama litan logi doini ado la adam khongsi asi ngai ko sei taw singai ko asi uji ga makhong dam ngai tar di mana hek changpu dai khoi bu udab si mana hek chang pada ifong fong ubiya ba mapam swai dia dum mek ngai si ke toroge nang gi do thai nei wa kai no nang matam ya thi sana adu ai na khwai ding ai de te na ti ne kai no nang na pamjari ne nungsi ne to nupi duna nang se kaya yam nungsi ram ko tori no se ashi daw nang iwa si di nupi masasi metric board ki topper ni do ha lai lai su dama hai ri ba nati adu kai toroge adu matakta ina kaina khuli ba nang ai di nong magi khusuma na hingba ima ipa gi masani do magi punsi gi thaurang da magi makok ta nang se yaurong gadra sineng khandi itaw nangna maga aiga gi maramda kaita khangdana wa ngang base ayam noi ti maga aiga thamoi thamoi tinarga loina re si matam sanga bani maga aiga yana na thengna gi su mapani gi school amada gi ni nang su khangi natra ba adu yengo nang di only first class kaktani madi position holder ni adu su one time nate two times ade adu kai doroge me no madi maitai nupi singi marakta asau bu nupi mo ore kadam nupi ni do mapalam daga lai lai su tamme ina kera ga kunjale nang gi ne phoro soro taw ma taw du de ne ipa ipugi maning mamang hotrong ho natu lei makang ko ko ta jaw ne maga aiga suki matik understanding leina yamna thaja nei ke doroge nang ba yare nang gi wa du di bem bem ga gi egi wa man jale kana no bem bem de lei nong ma miss call am da khang ne gi ai nang gi wa de mobile gi mathong to ba wani da ai wa sin tongan bam ni era adu di hainu da mobile da khang no mina thai sa de ga di khang no da kai no hai du isi sakhi mayum pan khang da kui le ram du leisabi masa sa sa da skar matiam selaga photo ga nam da mare gi ting thok tra hauji ti pakhang ma sam de le gi de ne ba akoi le kai gi ta po so nam le sky de nupi thi khang de le ram ne facebook da doctor sa sa da facebook da thaga pa gi doctor nupi ma longri mi ne tu di hai no hoje pare se nang asagi bem ngoi dom to liro ta simai ta uni da bem bem na pir ko miss call ma da ma gi hello ai ko konjel sida ai sa jai ku ngo buni kai no Manipuri sai sa Pusparani kacha Lata Mangeshkar kacha ha Anuradha kacha haisni magi konjens ta ibani ngawdra ibani phone da wari je chole le to ni kero ibani mobile phone da wari se ayo ne re mobile phone ibani sele nupi thaire ibani luhonge isa nupi nga nupa nga poe taw ni nangi khara khadang pam jab angang school ka kahalu ra poni ne oi taw ne ba nangi khara adum luksibi ma se no madi ibani una sine matam le ne re ni samu mo khong da punga ma chap chana na matai ju harau mangi ko phirong ahim se katra mai tani ai le ram tuna phiar na lupa manga biu de loi dau ta le me fat fat kal le tai rim do yarom da kati na sapang mang de ko la tai de sale ni si ne ngang thorok ba sina ba adi ma samu mo ko ma di phone tok sile hello nang kai le rege ai samu mo khong da le re phuri angang belipi sati le ngang bitu bido ai ni sini oh adai na ba ne dum una re ai de no da ke ahan mo u da i sa ja i wan de ge to wi de no ti kai doroge me tek to bi ma gi na khang khur ga chepi ma gi misna tur khoi bi ma gi samlang mura khang nem nem bi adu ru dai samu ma kong ma ya wan de ge to ni ge si ne ngang thorok ba sina aseng mane nupi atai di ma sam khang nei khujin khang nei dana ma di ma sam ju khakte khujin ju khakte kai no ma khai duna smai ju akhak pam yauri ne ate kai no hai bane ya si de adu ru dai samu ma kong ma ya ai wan de ge to mi nuai te koi una biram ba yadro karai dana ahan ba una ba ta sien ji hai jala di ai de sing mon tere ke tulen pa nya udur ni ya nang ne ngang thorok yang kui de ke
ꯌꯧꯔꯛꯄꯗ ꯃꯉꯥꯏꯔꯤꯗ ꯌꯧꯔꯛꯇ ꯉꯥꯏꯔꯤ ꯋꯥꯔꯤꯗꯤ ꯃꯔꯣꯟ ꯑꯅꯤ ꯂꯣꯏꯈ꯭ꯔꯦ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯩꯁꯪꯒꯤ ꯋꯥ ꯉꯥꯡꯉ ꯂꯣꯏꯁꯟꯕ ꯍꯩꯇꯕꯤꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯦ ꯕꯥ ꯍꯥꯏꯖꯟꯕꯤꯅꯨꯀꯣ ꯃꯤ ꯚꯥꯞ ꯑꯃ ꯈꯟꯈꯤꯅꯤꯀꯣ ꯐꯔꯦꯁꯦ ꯑꯗꯨ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯑꯩꯁꯨ ꯑꯥꯗꯒꯤ ꯍꯠꯁꯦ ꯑꯁꯤꯗ ꯑꯩ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯤꯊꯔꯛꯑꯒꯦ ꯁꯤ ꯁꯨꯃꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯒꯤ ꯍꯦꯟꯅ ꯎꯅꯗꯕꯒꯤꯗꯃꯛꯇ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯂꯛꯄꯅꯤꯗꯣ ꯁꯤꯒꯨꯝꯕ ꯒꯣꯜꯗꯟ ꯆꯥꯟꯁ ꯑꯩ ꯃꯥꯡꯍꯟꯖꯔꯣꯏ ꯑꯩ ꯋꯥ ꯌꯥꯝ ꯈꯪꯗꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯐꯔꯦ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯑꯩ ꯋꯥꯔꯤ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯅꯪ wari thum thak pa kauni ko nang thum menjana thaur di yak tanu tokseni mi yam pharam ga dawa mali yam chamna sui yam phabane ai gi khwai de na nungsiba marum ne adu hen mana haile mi se achum bane handagi shuti se akhoi papung na thokhr no na di hai bane adu da aina nang unaning man khadra thola ba aseng bai rai sibo aseng bagi ni ai nang sakta mo phang da ba se ai ta seng na wai he nang le nangi thamoi da phauri ba dugum ai gi thamoi da su sak mana na phauri adu ra ga di nang mapala masangar sidana lari tamba do ada puna ta min ne rase lang le nang ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯅꯪꯁꯨ ꯆꯞ ꯆꯥꯅ ꯈꯪꯏ ꯅꯠꯇ꯭ꯔꯣ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯔꯣꯏꯅ ꯂꯦꯞꯄꯦꯗ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯁꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯍꯦꯟ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯜ ꯊꯨꯝꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ तंगाई फद्रगना अखोइनेगी मरी से अखोइ पाबुंगदा हाइगे हिरम खुदिमक्ता अखोइ पाबुंगना अइगी मतेंग सोइदनमकी पांगनी ये अइ नुपा मसा मोइना अइगी थौना लिंजेन पुथोगा अइ इसागी इराइबक अइना लेपजगनी नंगसु माइ पाकलबि हाइबदो ओइरो अइसु मफम सिदा माइ पाकप ngamnanaba honarमगे हेन लारि तंबा अमरि थबक सोबताना बा हाइबसे अइगी फमददि सेकेंडरी ने लवे अइगी पुंसिगी मंगलान हाइबबु मतिक चारब मेम ओइरब मतुंग अखोइनि पुन्ना हिंमिनबदुने अइगी सु अवोनबा अहोंबम त लेते लंगलेन ताइबंग पानबदा मी ओइना पोरोबनिना अखोइदा सिंगनब संगे ngaइब संगे थौना संगेदना नंगसु थौना हनबे यादेको हेन नंगी नुंशिबना अइबु लेता हनदे करिगुंबा अखोइनि हिंमिनबा फंगलिदबा लेरगदि अइ शिबा सुंगमगनि अदुमाइना हाइगो नंबु लमदम सिगी मियामना मदि नखोइगी पाबुंगना नोंमदि अचौबा मी अमा ओइरकने हाइना थाजरिबादो नंग अइगी नुंसिबगी मिंगदा थाजबा मांगहनबदि लांगले अइ मदु पामदे अइ खंगि नंदे नुंसिबा मसा खंगदबा मिने लांगले अखोइ पाबुंगी फना अनिंगबा पामबा लेदुनसु नाहक याउद्रबगी पुंसिदी हिंगरुबगी वहान थोक लेती लांगले हेन नंगी मंगला नतना हिंगबा हाइबसे अइ करिनो मसा खंगदी अइ नंगबु थमोय शेंगना नुंसिये लांगले अइना नुंसिबा करिनो खंगलकबा मिकुपतुदगी नंगसे अइगिदि ताइबंग पाना हाइबदो ओइजरिबनि अइसु नंगबु थमोय शेंगना नुंसिये लांगले नंगना अइगी पुंसिनी खादोक्लरो नंगना अइगी पुंसिनी खादोक्लरो लेपलबनी पामेल गुमलेंदा पुगनी नाहापो पंथुंग यौना खादोक्लरोय पुंसि सिमागी
lage tai bang lai mai da yek lam ge sana gi matsuna mut nai da na lai hau na ba kau ngam da na mapukudi nangi aigi nung siwari lai rasano asum lengda tai bang sina lai ri makai malem sina mutri makai कैसा सिखे कोई बो भाई साबदी साइन तक कौन सा से साइ फ्रेश एयर से नागले किसी के दरोगे इबे भी दिखाई ले होगे साबै थबक सिम्मा हो कदम तब था लेने बा इबे भी लाओ के दरोगे साबै थबक सिन्ना हो कदम मंदन ले दो कैसा से न कोई बो एंथोनी चाब गलारी अइना हाइबा नुपादो मागी वा मना खसिंग मपाम नंग ना दुनु पादो सुमाइ लेये अदु तुमिना ngawbuni ni oi Kano hai su. Kara non tung de life science dam yaw dun da. Karam. Oh hey. Adi hen thoi gobni. Oi ne. Ayam phabni. Do ma pa de le kide. Ibe be. Nang na ma hangi ke gino. Ai ga ma ga thi ne. Na han do. Library da ai ga ma khangau da thang jana ba. Oh. Adu da ai se mid on de kana ga ne. A phau ga sara ga ne ti na chen ban da. Madu nu pa do. Lesson ma ta mi gi do ba. Eh. Kai lesson ta mi dur ba. Kai subject ki karam chapter gi karam lesson. Ma gi se pun si subject ki na hai bu chapter du gi love natraga nuksi bai dugi lesson do ram dana mi si bi yona ga dai bun ai ado hendi a pho mini me am na ma bu hen ko na bani adu ngai ko ma bo nu pi koi za lo eh adu di koiram badi angang na tamni mane mane adu bu nong bu nu pi si ka chat mi ne hai bu nu pi si ma ga ma ga khrap pul le ba gi pau di ta ba le wari bu si ni mane nu pi go di khang de adu mani life science da zero thermal energy da ngau le bani khoi mu Anthony na khoi ne gi da mata mati pang hai ga droge ai ma ga mu to unar ga ne wa pham khra seng dong na ba pam oi khang na badi ka sukai de ni thing bu thenar badi ai ek te introduce okay kedo bo adu da mati class lo badi mayum de sen kim ni adu de su mauna gi dine mana la kadau lambi du ngai ru na bu na tro bai sukai de assign to ki thoro si timing si da ne mana ma pham silak pa anir shu la ga thing na ba ma bu kin din ga sang bra ne oi na bu thenar ko ko hu ya du nang bo ikai to ni Bhai mai jikai ga de bhab am mai se ha bhab ki was di executive ba et bhab la am to ko an tho adu en phab am nei tam ni ko ai ne sta lai su en ai yo ri ne ai hen hen nang la kwen phare ai ko su nang gi mer lo wari chanar mi ni alam sing na sang mami gi wari sak no do tong sung gro wa me kai de kari le ga si nang la khudi koi wari ma kha sum thab ngam dre anyway hen ai nga si de no da mim de dris to bi ai adu mutang yam sai se my baby mai bang su nang chhe khang ni mera sao do high court ke sene advocate to anyway ne ni khang no ai ma ga hana thena kre oh da ba da ira thangsan ba di ai ya zaning de mahok sa na thono wai ba se lamdam sigi nupi oi begi khwai dagi phajaba ne sir ne mi bu thoi usita ba hai se ai mahok sa dai ka hena pam jada ba som su ai na tamni bi university se tambiri bina to kari department oi biram mascom ni ma khoi ni ma len ma siare se noi ni mar thele na ma sei na ba sing do hoji khangna ringa thengna loi sem dong no ro ka do khangna ba ma tung na khoi ni dina bu nuai ba marup soi dina adu ne alama sing na ba wa lai kari bo han wai ner ka ko na dina bu nuai adi phoi na adi khangna rim da wai na bi da sana bi ka do ado noi ni khang na we coffee je no offer no me sana bu bing am jar no 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 ai khoi gi taw ni gi wafam do aina thoi jada bi na sa de ko ai mohok sa de hona nupi oi bi singa maru mapang oi raga loina tina ba se ai ka hena taw jarak ta ba waro bi no ko ai bu kyam phate bi oina adom na laudana adom na ai bu tinaning da bano ai bu hanjin hanjin ikai pa bi bi ai ya zaning de ai gi wafam sida
ꯁꯣꯝꯅ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ 이쯤 와펌드다 ꯑꯩꯅ ꯀꯔꯝꯅ ꯂꯥꯟꯅ ꯈꯟꯒꯅꯤ ꯑꯗꯣꯝ ꯆꯠꯅꯕꯤ ꯌꯥꯝꯅ ꯈꯪꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅꯁꯨ ꯋꯥ ꯉꯥꯡꯕꯤꯔꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯛꯅꯤꯡꯅ ꯂꯦꯞꯂꯒ ꯍꯧꯗꯣꯛꯄ ꯋꯥꯐꯝꯗ ꯑꯗꯣꯝꯅ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯀꯔꯝꯕ ꯆꯠꯅꯕꯤꯅ ꯆꯨꯝꯃꯤ ꯍꯥꯏꯕꯤꯒꯗꯒꯦ ꯑꯩ ꯀꯅꯥꯒꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯃꯔꯩ ꯌꯦꯟꯅꯖꯕ ꯄꯥꯝꯖꯗꯦ ꯑꯩ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯏꯊꯟꯗ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯅꯥꯏꯇꯣꯝꯍꯤꯡꯒꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯀꯧꯗꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯃꯇꯝꯁꯤꯗꯗꯤ ꯇꯝꯃꯤꯕ ꯍꯤꯔꯝ ꯁꯕꯖꯦꯛꯇꯨꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯔꯦ ꯅꯣꯏꯅꯤ ꯋꯥꯔꯤꯁꯤ ꯊꯥꯎꯋꯥꯡꯈ꯭ꯔꯦ 바이블 기타 코란나 징ꯕ 파자부 코타 부툭도 낭나르 카다 말레 아이디 마탐 부브라 심플리파이 파미 아이 마레 유와세 따로 코엑트 시네 생바 간디 생 낭사 툭도 조이는 감게 바사로 도모니 쩔로 농고 바사부 사로 와이시 로문 상가 먹어도 떨려지 아야도 엔토니야 머리 파마 산드레소 아니 파마는 실라 모이 ꯈꯨꯏꯃꯨ ꯑꯦꯟꯊꯣꯅꯤꯅ ꯈꯣꯏꯅꯤ ꯑꯩꯒꯤꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩ ꯇꯁꯦꯡꯅ ꯍꯦꯟꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ alright ꯍꯧꯖꯤꯛꯇꯤ ꯑꯦꯟꯊꯣꯅꯤꯅ ꯍꯦꯟꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯣꯏꯅꯤ ꯇꯣꯉꯥꯟꯅ ꯎꯅꯅꯕ ꯑꯣꯏꯅ ꯁꯤꯜꯂꯅꯤ ꯉꯁꯤ ꯎꯅꯕꯗꯒꯤꯗꯤ ꯅꯣꯏꯅꯤ ꯃꯇꯨꯡ ꯑꯗꯨꯝ ꯎꯅꯔꯅꯤ ꯍꯣꯏ ꯏꯁꯣꯔꯅ ꯅꯨꯄꯤ ꯅꯈꯣꯏꯗ ꯅꯨꯄꯥꯅ ꯐꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯄꯤꯔꯛꯑꯕꯅꯤ ꯍꯣꯏ ꯅꯪꯒꯤ ꯅꯁꯥ ꯁꯛꯇꯤ ꯑꯗꯨ ꯌꯥꯎꯕꯅꯤ ꯑꯩ ꯀꯥꯟꯗꯔꯣ ꯆꯪꯉꯁꯤꯔꯣ ꯊꯦꯡꯀꯤ ꯈꯣꯏꯃꯨ ꯑꯗꯨ ꯈꯣꯏꯃꯨ ꯅꯍꯥꯟ ꯆꯪꯉꯝꯃꯣ ꯍꯣꯏ ꯑꯗꯨ ꯅꯪ ꯀꯨꯏꯗꯤ ꯀꯨꯏꯔꯛꯑꯅꯨꯀꯣ ꯅꯪꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯁꯤꯛꯄ ꯍꯧꯔꯝꯃꯗꯝꯅꯦꯍꯦ ꯈꯣꯏꯃꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯌꯥꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩ ꯍꯦꯟꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯝꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯟꯊꯥ ꯀꯔꯦꯝꯅꯕ ꯃꯇꯧ ꯎꯠꯂꯤꯕꯁꯤ ꯑꯩꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯑꯩꯅ ꯈꯟꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯕ ꯁꯥꯖꯠ ꯑꯃ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏꯊꯤꯔꯣꯏ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯛꯊꯤꯕꯤ ꯅꯠꯇꯦ ꯑꯩ ꯏꯕꯤ ꯍꯥꯏꯕꯤꯅꯤ 아이는 레퍼케스가 아무것도 많이 들었더리. 호이네 아이지 웃긴 메라자옹이네 메라자옹. 아 난기에 게스도 마탕 타기 땅가 훔다 팔면 히어링 따르면. 소이드래. 아, 그래서 나는 소이드는 많이 봐더니네. 그 많이. 오호호, 모두 아저씨고 땅가 훔도. 야래. 그. 무슨 게? 어이. Quy thâu là ba, ấy năng ngày này mình hay, lao xong rồi. Cái gì nó, cái nào, ấy cái case spy bằng cái hay đi. Đúng không? Bukin nak lain bukoy tan là bác sĩ. Iba koy dia hal loy, mình ngam dire nè. Bukin na ham thiro, adu kanang panen na batan ro. Ấy cái case anh cần phải biết mà cả, hậu sự một bay rồi hay bác sĩ mình sẽ làm được gì? Ấy cái case, anh cần phải được xuôi à? Đúng không? 아이디는 미는 무카이라가 타박다고 미도나 데코 아이는 레퍼 케스타 마이티 바이버제 본시다 아무것도 대너럭들이 그 아두부 낭기 케스 아이 마이 바가다 말았더래 거리기 아이바부 고르타나 사 이템 더고다 번 미타나 살락게 아두지 마탁다 미 마юм다 봄 랑신바 셴 카이버기 폴리스 케스 마야 마마 기우데 해달라이 그 ấy cái thằng tên này có pending case mà yang mà thế anh nào ở đâu case chỉ các thằng nào ba mà mình lấy bằng cái mấy lịch sử này 아니 이거 케이스 막 깎는 거 보이는 호너링 이다 안나우 그 케이스 마야 마마 키우들라 가다부 그럼 뭐 웃기는 낭뭐 아니 통도 나라 레이데나 하이방 거 도림노 하 옌다 레이데 두멍아이 마판다 니 타도 에라가 마판다 레이면 미가 자 만나는 미기 이문거 첸 카이 봄랑 힐리 시대부 그나는 강방 거 도리노 너코이부 간는나 보이는 호너바다 파리바 아니 일라릭 마얌지 마통 오라mom다 강드레네 하 재민데 타도 에 나나 도코메서 떠오르이 그럼 뭐 안지 통도는 낭분을 할래이데나 이나 할게도 그러시고 가나데 뭐 안kal제 알로래 웃긴 나하면 뒤로고 걸 nâng nấp nó hai nó bớt suy anh đâu có kêu rồi ấy hồi thâu làm này đâm sự cái miếng nào ý mình tự ta đã ngang của cặp tông nó đi này anh muốn xin được cái ukil mera jog di mina sing ra cái injil cái chặt pa mina te ko
อังกันให้สินะดีไอ้คนสิกันไม่เห็นมันแต่ไก่สุกี้เดียสิละ งอมีบุกเกนขังเงินบายไปเซ่ไอ้ยี่ทองตะดันที่พังนี่ไงโอ้ย โอ้ดูดิไอ้ยังว่าผมตัวหลักยังไงได้ไอ้น่ะกับโทษดิกับโทษหรอต้องรู้ว่านั่งคุยได้หับเชลไม่ใช่ไอ้ที่ยุ่งนี่หับเชลก็ไอ้ที่ปุ่นชิบุกันจะนั่นนะบ่ไอ้มีหัดไปกันสินะไอ้น่ะนั่งโมไอ้ที่มีเนี่ยให้ตัวกันก็ทำไม่ได้มั้งลำดำมันสิมีอะไรใกล้คนนี้นั่งขังเดไอ้นั่งที่ขี้สุดเลี้ยป่วยนะไอ้บ้ามันแกไอ้ให้ดีนะต้องใช้ให้ดีกันเลยข้างหน้าแต่บ้ามาโทรลาบดีผู้โทรลาบก็ยังสาธุให้ได้ขังกันนี่ไอ้เนี่ยขังกันไปสิมีดีหินนะทำได้บ่เนี่ยไอ้เจ้าละแกอังกันแกปั้มไปชาติเงินเดือนโลกยานี่อะดูก็ไอ้กูไอ้บ้าไอ้ยูโรเตียงหลับมาทำได้น่าทรายคุบกะฮับตัวน่าจะบ้ายุ่งมั้ยน่าปุ่นสิตัวอะไรมันจะมั่งเนี่ยครับยุ่งมั้ยสิสู้อุปโลยไปกันนี่ใช่ยุ่งนี่ใช่มัวบุกันดีนะบ้านคนนี้บ้าไอ้คนเดียวน้องไม่มาตัวน้องจะเลยมัวเชื่อไอ้คนเดียวสิ่งนั้นก็ได้บัวไอ้เนี่ยช่องหนึ่งกันนะมังคับมาเสียเท่าที่ถูกแล้วก็มาเสียหันกันนี่ใช่ไหมเสียมาสิมีสิดีปะบุ้งจ้าอะไรดิมาร้อยดีบ้าสิครับกินเลยก็มาร้อยดีมั้งด้วยฉันรู้ว่าที่ไปชาก็ได้แต่เราไม่ยุ่งห่วงสิไอ้ลำดำมาสิเลยนิ่งเลยไอ้ดีลำดำเซเลบแบบนุ่งไงดิต่อตามุรนุดาริกากามตามันนี่กูด่ามาปานดีอินเวอร์ซิตี้อะพาบ้าขันเนาะมาดูได้ปานนิ่งฉันดีนะแกไอ้มันนี่พูดเลยนิ่งเลยปะบุ้งสักแค่ให้บัสไอ้บุญโลหงพิลมนักเสลปะบุ้งไอ้เนี่ยน่ะปามนุปามเลยดิชิโนมุขดมดกีอินิ่งทากิลิลาโนบอมน้องไม่มาเรื่องสิดาอาเซงวันนี้ปะบุ้งไอ้เนี่ยมุชิบนุปามเลยดิบ้าไอ้มาโดนน้อยน่าฮารองกีวารีนี่นักขยานมังงำนับว่าดุมหัวโนอีกไก่ขังเดือดตรงนู้อีกไก่ขังเดือดกี่ว่างอ่ะตอนนั้นอีมาตัวเล็กตระบันนี่เนี่ยว่าพัมเสียปะบุ้งก็ขนาดนั้นไปได้เขาตัวอีบ้าไรชมมีอิชานะให้บ้านักข่อยนุปีมาเชียงกี่วันบ้าว่าตานักแต่ว่ามาทำด้านนามาดูดีเลยทีอะดูนั่นดีเลยชาบีมาพุ่งพาร์บีอิชานุปีกี่แต่มักตาไอ้นั่นหัวนักแต่ว่าชีมาป้ามองไว้นะas well as มาม่ามองไว้นั่นคุณชีกี่ของทางเช่นในอมจุ่มในทางห้องดรบดีคุณชีไม่ที่นะให้นั่นนี่อะดูเดี๋ยวให้รอนี่ป้ามาชาตัวคำตัวบุญเนาะปะบัวนุปาดุระอภาษาชาตินี้MSc Lab Test ดีมาสักสุดพอใจอินเตอร์ปีอะดูปะบัวมาปาที่อามาตะเลยตรีนะให้อะดูกันเนี่ยปะบัวไอ้นั่นนุชินวันที่ว่าพ่อมาหุบปะมาตั้มเนี่ยมาท้าวเนี่ยตัดเส้นเด็กฮิรามมันตะพุทธองแปะตัวนะบ่โอ้อะดูนะดีนี่ป้าดูนะนั่งกูปามเตียนุชิดีนั่นตระก็มาเกี่ยตัวป้านุชินเจบีนุปีมันเลยปะบัวมานุปีคุยดีมีไอ้นั่นอุณสีวาริสาเสพแต่มานาญาลิบะดูนะดีมานุปีคุยได้ให้บ่ไอ้พวกกันทำตัวเราเนี่ยเขาจะนั่งปามีสิกรินไอ้นุปาดูกันเลยมีนะปะปามอะดูนั่งกี่ปริขาดูตั้งรวยเร่แล้วก็นะให้นักชิงตำดูตั้งรวยเร่แล้วก็ปังทุกคนพัดเรามากี่ว่าขันบัดเนี่ยลาลิกป้าบักอัมราสังเดรีมิวสัลลับสุเนี่ยมาอูดับได้ไอ้เลยบังอัมเดไอ้ยังวารีไอ้ชินีนุกชีเลยนานี่นาเรอิชาอารูบุเลยนาเรปะบัวไอ้ยังนาวารีปะบุโนปะอันตะพุทโธปิโอบ่าอิชานุปินันชายยังคงพาราพุทธกิปะขังงามอูรุพุทธกิปะเมนุกชีเรอะดูว่านบานีกินุกชีอุชันดุชานาเดไอ้ดูตาบดูได้อีปายามนุงไอติปะบัวเอาค่อยปะบุงตาปะบัวกินเลยนะมีไปอามันเนี่ยปลังนะดิกี่สิบก็น่าจะมึงไอพีทีไปโตให้หนูอะดูว่อีเบี้ยมานั่งกี่ว่าพังโดโลเดดิเลยทีเนี่ยก็ไม่ตรงนี้ชาร์จมาดีตัวเวียชาร์จใช่ปะดีชาร์จออฟโคเฮบิเทชันphysically นัตรกับ morally นี่ป้าดูกามารีเลยนะรู้เร่ให้ไปกิชาร์จมาดีตัวเวียให้ปะดีนุป้าดูกานุปีดูกา public place แต่พามินนับจามินพามินนับวารีวัดไอชามินนับมาตั้มนะนุปีตัวนั้นชาวนามันมาชาเนลิลิบุพุริกาโดเชกายจระวะมาช่างมันพอยดัชจระวะนี่ป้าตัวนั้นปากขัดนั้นข้ามกันอะดูบูมาดูเอามีนาดีลานขันเงินไอ้คนที่ลำดำมาสิที่นุปีบุยเอาอ่างประทักก็ทำบนลำดำนี้นะ
Yes, right. Good suggestion. Thank you, Father. Ako'y babong siya. High Court ki Senate advocate na habit na. Chapek chay. Thank you, Father. ai theory se mana practical on thok no wa thok ta ai sha nu pi ki ma taw chi ga ai be ma Hen. Nangginungsiba na. Ay balay tahan di. Kaligumba. Ay kuya ni hingmi na bapangloy da balay na gadi. Ay shiba sugam gani. Ay nupa mo ina. Ay na haidokyo wa ngak phangam trelang. Ay nupa mo ina. Ay na haidokyo wa ngak phangam trelang la. pauta harau lai adu nang na mi lai ta badong kap tang le mi ai hoji kari to godam ai kan bam country ai am no wa re to kan he nang ai am nang nu pi sele bai pauta badagi ai so harau dang lai nang ngang mi am kai ai wa se phana su mane hai duna su kanana su ai bu thaja bi roi taw ai sininge ai chine ai sininge nu pa wa na poga kari ye khoi ni sibgi thak yong khandori ai khoi mi oi bina wa ga dab sidi hingna ba kakini he nang ai piset puni de tinak ai mar nang ya awa ba khuding ngasi bo bai saru ya dun lai to nang yi wari sing do ai ngon sinam ni ngarang do aina class loiraga ekhoi department ni par tholok bani ma department ma mang de lep tun leirame mana magi gai de chakra se na hai aina ekhoi university ki bus da la age ai mo da hai bani ma nungai tab du u du sum tinabu cham cham tinaru bo hai du kau bani na hoi hai du na magi gai du tong khale ma thoraga chale kari gari de ka ni taw ka adu da ki di mana ma yam da boring chui kadai da rom koi tho se na mana hai aisu maru pang oina tinabani loina bani na hoi hai du na magi mong ma taw du nungai ta du na chaminare mana garden ami manung da thogjal aikhoi ni wari watai ama sanare phaminare madudagi taw mana khangongdana nungsinoni wa ka yam hawdore aina mo da haibane isam sam na maru pang oina loina si tina sedana madudagi taw mana madu oina gadi ma hingmai kari kanare haidane taw mana lilai bo phui to pasa ma da segai re taw ai magi mo ma taw du ipa pa ka tu na khamne taw taw kham ga ya po de lao bune khong bune pra ma ta bune taw kai no ne da ki di garden do ya koi bi de le ma mioi ka ya ma ai khoi ni gi mo ma taw du de sang shale ma na miyam sing du hai ma ga ai gi nu shin na bune ma gi ma na na te ai gi ro ne ka jo hai jo sa da ki di taw garden do gi wa ma de le ma mioi ka ma so ai khoi ni mo ma taw du sang shale miyam sing du gi ma rak te taw thongna phaba mauna sing kai hayorok tu nei taw ai khoi ni mafam du wak ta kaina kan khi taw ai ning re ai chine ai sininge kai no hari nang yi wari sidi ai wa da thok mo su ai wari su ko ngau ni da na ti nu pi du sono chu za ro du mo taw khang di yam lo sing lai bi man adu re kana nang won da nam du le sina ba ma gi thorang oi sa ai khang di ai hen hauji nu pi du mayum tin to kra bar de moi babung na luhong ba yeng adu thilu oye kai no ne hari su adu no ya hal ma di kai hari ba du di ai khoi khuna tun goi chakhi luhong bai wa let na ne taw ai yong chi kari taw du ai kan bam khang re adu di hen nang luhong ba ta ba ni ne taw nang thau do si yam ta na thok ba yam serious ba thau do nang gi thau do si ni nu pi na nu pa da nam du le sin taw ai ma ga lai mi na ma ngam moi ne nang su khangi na tro
ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯅꯥ ꯂꯩꯒꯦꯗꯣ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯛꯇꯅ ꯍꯤꯡꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯏꯇꯥꯎ ꯑꯩ ꯁꯤꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯔꯤꯂꯦꯛꯁ ꯍꯦꯟ ꯅꯨꯄꯤꯗꯨ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯜꯂꯦ ꯍꯥꯏꯕ ꯑꯃ ꯊꯣꯛꯑꯦ ꯅꯉꯣꯟꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯃ ꯊꯣꯛꯑꯦ ꯃꯧ ꯑꯣꯏꯒꯗꯕ ꯃꯥ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯍꯜ ꯂꯃꯟꯅ ꯋꯥ ꯈꯟꯅꯔꯦ ꯍꯥꯏꯔꯦ ꯅꯪꯒꯤ ꯋꯥꯁꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯨ ꯑꯣꯏꯒꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ luhongdrꯤꯉꯩꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯛꯑꯒ ꯃꯥ ꯍꯥꯟꯅ ꯆꯦꯟꯖꯜꯂꯒꯦ ꯏꯇꯥꯎ ꯂꯥꯡꯂꯦꯟꯒꯤ ꯍꯣꯞ ꯃꯌꯥꯝꯁꯤꯡꯗꯨꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥ ꯌꯥꯔꯣꯏꯅꯦ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯂꯥꯡꯂꯦꯟꯅ ꯍꯤꯡꯉꯤꯁꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯅꯪ ꯅꯔꯥꯏꯕꯛꯀꯤꯅꯤ ꯈꯔ ꯅꯪ ꯂꯧꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯑꯩ ꯀꯔꯤ ꯇꯧꯗ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛ ꯑꯝꯇꯪ ꯀꯞꯊꯣꯛꯑꯣ ꯑꯗꯨꯁꯨ ꯃꯧ ꯑꯅꯧꯕ ꯑꯣꯏꯗꯣꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯇꯝꯗꯨ ꯅꯉꯣꯟꯗ ꯋꯥ ꯍꯪꯉꯛꯀꯅꯤ ꯅꯪ ꯁꯤꯟꯗꯥ ꯂꯤꯊꯣꯛ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯥꯛꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯄ꯭ꯔꯥ ꯏꯇꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯍꯦꯟ ꯃꯌꯥꯝ ꯆꯪꯅ ꯀꯩꯅꯥ ꯀꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯅꯪ ꯅꯆꯤꯟꯗꯒꯤ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯑꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯥꯟꯊꯣꯛꯑ ꯆꯦꯜꯂꯛꯄ ꯑꯣꯏꯗꯤ ꯐꯩꯅꯦ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯕꯅꯤꯅꯦ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯕ ꯑꯣꯏꯅ ꯅꯨꯄꯤꯁꯤ ꯂꯧꯕ ꯇꯥꯔꯦ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤꯅꯦ ꯑꯁ ꯍꯦꯟ ꯅꯪꯒꯤ ꯋꯥꯁꯦ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯁꯜꯂꯛꯑꯦꯗ ꯑꯩ ꯑꯣꯏꯅ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯁꯦꯠꯂ ꯆꯠꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯐꯔꯦꯁꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒꯅꯦ ꯏꯔꯦꯟꯗꯅ ꯄꯣꯊꯥꯔ ꯈꯟꯅꯁꯤ ꯑꯩ ꯀꯣꯛ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯦ ꯇꯣꯝꯕ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯚꯥꯏ ꯆꯥꯅꯤꯒꯤꯗ ꯄꯣꯔꯛꯑꯣ ꯍꯣꯏ ꯚꯥꯏ ꯅꯪ ꯂꯣꯏ ꯄꯣꯔꯛꯑꯣꯀꯣ ꯍꯣꯏ ꯀꯔꯥꯏꯗ ꯄꯨꯜꯂꯤꯅꯣ ꯅꯪ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯅꯪꯕꯣ ꯏꯇꯥꯎ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯂꯣꯏꯅꯕꯅꯤ ꯇꯤꯟꯅꯕꯅꯤ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯣ ꯄ꯭ꯂꯤꯖ ꯁꯦꯔꯤꯌꯁ ꯏꯃꯨꯟ ꯑꯝꯇ ꯈꯟꯅꯁꯤꯒꯦ ꯇꯧꯔꯒ ꯀꯔꯥꯏꯗꯅꯣ ꯀꯩꯅꯥ ꯀꯛꯀꯟꯕꯤꯁꯤꯡꯗꯨꯅ ꯅꯪꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯨꯏꯅꯣꯗ ꯅꯪꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯅꯤ ꯑꯗꯨ ꯅꯪ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯅꯪꯁꯨ ꯑꯩ ꯍꯥꯏꯔꯣꯗꯅ ꯀꯣꯛ ꯀꯔꯤꯝ ꯊꯣꯛꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯑꯩ ꯈꯟꯐꯝ ꯈꯪꯗꯅ ꯅꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯣꯛ ꯊꯣꯛꯇꯦ दादा चा पाइसे चा लेजरे ओए ꯑꯩ ꯆꯥ ꯊꯣꯛꯑꯦ अदुगा करिगी चानी पुरो हाइरिबा ꯑꯩ ꯂꯣꯡꯅ ꯄꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯣꯝ ꯍꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ हौसि फावबा आइबु वाराउरिब्रो नंग तबु आइगी ओइजानिंगलुबा लंजखिबा इरागा पियरो हाइरा ꯑꯩꯁ ꯌꯥꯝ ꯑꯣꯏꯅꯩꯌꯦ अदो नहान मखै तोमबदा हाइरमलबसुने हौजिक्ति आई लैरबनिना आइगोंद ओइना हाइरगदबनी नत्रनि तादा ꯁꯨꯃꯤ दादा तादगी मरुसे कमाई तौदोइनो खंदे ओइना यामना जावी इकाइना मरो मथिगलिबा ꯌꯥꯅꯤꯗ अदो नंगना सुमाइ सुम सावबसे पुसिगी ओइना तोपिगेनोबा ꯃꯁꯤ ꯅꯨꯄꯤꯁꯤ ꯁꯥꯎꯕ ꯌꯥꯝ ꯄꯥꯝꯖꯥꯠꯅꯤꯅꯦ नंगना सुमाइ सुम सावबसे आइगी थमोइसिनने याम पेनजैयेबा ꯑꯁ ꯃꯥꯗꯤ ꯐꯨꯔꯗꯤ ꯍꯔꯥꯎꯗꯣꯔꯤ ꯑꯁꯤꯗꯤ अदो आई मुगी थबायम लेहवी सी चाथक्तो ꯑꯩ ꯊꯣꯏ ꯆꯣ सी चाथक्तो ꯑꯩ ꯊꯣꯏ ꯆꯣ सी ꯍꯣꯏ ꯆꯣ ꯌꯦꯡꯒꯦ ꯍꯥꯎꯋꯤꯅꯦ ꯊꯛꯆꯜꯂꯨꯅꯦ दादा ngahte lebirambuko ꯑꯩꯅ ꯅꯨꯄꯤ ꯂꯤꯁꯤꯡꯃꯨꯛ ꯀꯣꯏꯔꯕ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯑꯃ ꯌꯥꯎꯗꯦꯅꯦ ꯍꯦꯟꯅ ꯁꯤꯗꯤ ꯅꯪ ꯅꯣꯡꯃ ꯁꯥꯎꯕ ꯐꯔꯛꯑꯅꯤꯍꯦ ꯍꯟꯗꯛꯇꯅ ꯆꯥꯛꯈꯨꯝꯗ ꯍꯦꯟꯖꯥꯡ ꯇꯣꯏꯅ ꯁꯦꯝꯗꯣꯔꯤꯍꯦ ꯍꯦꯟ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯗ ꯑꯩꯅ ꯁꯤꯔ ꯐꯥꯎꯕꯗ ꯇꯧꯔꯣꯏ ꯑꯩ ꯃꯥꯡꯕꯒꯤ ꯃꯥꯡꯕ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯂꯩꯈꯥ ꯇꯥꯕꯒꯤ ꯇꯥꯕ ꯇꯥꯖꯈ꯭ꯔꯁꯅꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕ ꯅꯠꯇꯦ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯐꯔꯦꯁꯦ ꯅꯣꯏ ꯌꯨꯝꯁꯤꯗꯅꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯣꯔꯤ ꯀꯥꯏꯗꯅꯣ ꯆꯠꯂ ꯁꯥꯟꯅꯕꯁꯦ ꯑꯗꯨꯅ ꯐꯅꯤ ꯂꯥꯛ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯛ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯒꯦ ꯂꯥꯛ ꯃꯣꯏ ꯏꯃꯨꯡꯒꯤ ꯂꯤꯂꯥꯁꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯗꯣꯔꯤ ꯃꯣꯏ ꯏꯃꯨꯡꯁꯤ ꯀꯔꯤ ꯊꯣꯛꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯂꯤꯂꯥ ꯌꯥꯎꯅ ꯄꯨꯟꯅ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯅ ꯃꯁꯤ ꯂꯩꯇꯦꯡꯅ ꯊꯜꯂꯕ ꯌꯨꯝꯁꯤ ꯃꯁꯤ ꯕꯣꯝ ꯑꯃ ꯂꯪꯗ ꯊꯨꯒꯥꯏꯅꯤꯁꯤ ꯃꯁꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯁꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦꯅꯦ ꯑꯩꯁꯦ ꯑꯣꯐꯤꯁ ꯆꯠꯅꯕ ꯃꯔꯝ ꯇꯥꯖꯧꯗ꯭ꯔꯦ ꯑꯝꯇ ꯂꯩꯁꯤꯟ
kana kari thabakki ꯑꯩꯒꯤ ꯃꯤꯡ ꯍꯨꯏꯊꯧ ꯂꯥꯕ ꯁꯣꯝꯅ ꯌꯨꯝꯁꯤꯒꯤ ꯀꯅꯥ ai yumsigi miyoni aigi ming Anthony kauje imaga pabung sum mapanda isangi manakta chakri kari haina bikiba Anthony na ina laisi maramse kaimda khangbidabra hekta takbiu kedo lupa laktara imungsdagi lawgane ni set mamado imungsigi miwai singsina aikoi wabu thawoidana kari su khangna dabai wara hey aikoi wabu thawoidaba haibisi asi anan nangba natragana yum masi toiba khangi ko yam luri bo apamni pabung na lupa laktara gi sinba mamata pirambadi sumge apamani aishu sarkar gi thabak changbusi chai phajudre ML ore bo matung da phana koina ngauchna dunu lerga thabak si phungja aikoi pabung na gi thabak si gi wanom bada atu bada lupa lakni phu manga pi kya kana da pi banoi di aishu khang adu da ina hairi bana thabak sai gi merit performance khan bani masi masi da koi mungda matha sakra ba thodo ma khang thabak tore tolop chare ha bi mai mi gi lupa lakra gi mathoi aina puri adu ga mana hujik si aikoi mung si sau phajna sulang nari haibidi aikoi imaga pabung na isi yum pa lo lu hong si adu da ina hairi bana mi gi mara lupa ma fawo tole makai ai yum pan kiroi long kiroi mi yare ai nangi wa ta bala ko nate Mr. Anthony ai gi wa ta dana di aikoi ni karam na wa sa nang ngai to kaino aikoi mungi maram da kai su kang dana lupa lak tara hek piu haibidi lupa lak tara sai na khoi da pi bang ma sen bam la maduna na khoi ke dong na gari bano ai ga taw na khoi na ngod gi lau ge hari bisna karam mo sendoi ka gari bra sei kya gino sendoi oi ai ga taw nang na khoi da lupa lak tara pi gani ai khoi na nang na ning dam pi gani mi nai nai thang yo ling lok tok pi gani khangabra ning dam yo ling ai budi kana nu papu ne ai ning dam na chali ba chari ba hing lu mi ba ne khoi na ngam ba tu nang ma ye pya bra hato ro hato ro ma ye pya bra oi ai shum yo ba na nong mai ma ton du da kachi pa kane adu wa ki budi bokte malam de number 1 ai pa kang ne ai ma shi ki bida ta dai no wa hu ga da ba kana suli ai koi ima ga pa bung na khar kap la ho bu na wa khala ma ne Mr. Anthony ꯑꯩꯈꯣꯏꯅ ꯆꯪꯁꯤꯜ ꯂꯩꯕ ꯊꯕꯛ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯈꯣꯏ ꯃꯇꯝꯁꯤꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯆꯧꯕ ꯇꯧꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯅꯈꯣꯏꯕꯨ ꯁꯣꯏꯅꯥꯏꯔꯨꯅꯣ ꯅꯠꯇ꯭ꯔꯒꯅ ꯅꯊ꯭ꯋꯥꯏꯗ ꯂꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯍꯦꯟꯕ ꯑꯔꯦꯝꯕ ꯁꯦꯟꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯈꯔ ꯐꯪꯂꯤꯕꯁꯤꯁꯨ ꯃꯤꯒꯤ ꯃꯊꯣꯏ ꯍꯨꯟꯕꯅꯦ ꯁꯦꯟꯗꯣꯏ ꯄꯨꯕꯅꯦ ꯑꯩ ꯏꯁꯥꯒꯤ ꯈꯔꯁꯤꯅꯦ ꯁꯤꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯀꯝꯗꯧꯁꯤꯒꯦ ꯌꯥꯔꯦ lupa lak manga mathang tang manga ta thamang ko tapri madu ta sem saram draba lupa lak ya sang sari banayum lupa lak itu lay gar lupa lak sang du sem saji na punchi kamu ta mang de hey bula hey go get to the zone get to the zone get to the zone ngakang sino mai sino na lebe ang telang sino asi yari ka dore noi police ke una bi maning thong da chen khram mang thong ta le to ang telang sino ke dore oi amra sangam ra ai ngon da kila ma chen khre kene nan thoki da oi kya da herme lak tara nang yum ju wang ne lang ne ha si lak tara do hai tam ni ne kai de wanu da pabung na pension phangdring ida sabiri bim sine kara mon mon lai sine side na kari bulai thabak tawri tolop chari du mangai mi gi mathoi un badai si dore phibam ni nang nen pharam ni to ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩ ꯊꯕꯛ ꯈꯟꯈꯤꯕꯒꯤ ꯂꯥꯛ ꯀꯌꯥ ꯄꯤꯁꯤꯟꯈꯤꯕꯗꯨꯒꯤ ꯍꯧꯖꯤꯛ ꯇꯣꯂꯣꯞ ꯐꯪꯉꯥꯏ ꯉꯄꯣꯇꯦꯟ ꯃꯊꯣꯏ ꯈꯣꯡꯒ ꯂꯩꯖꯦ ꯉꯣ ꯍꯣꯏ ꯅꯪꯁꯨ ꯑꯗꯨꯃꯥꯏ ꯇꯧꯕ꯭ꯔꯣ ꯇꯣꯜꯂꯤꯕ ꯂꯤꯁꯤꯡꯗ ꯅꯠꯇꯦ ꯂꯥꯛꯊꯅꯤꯗꯣ ꯆꯨꯝꯃꯤꯅꯦ ꯇꯜꯂꯖꯥꯅꯤ ꯇꯣꯂꯣꯞ ꯐꯪꯗꯧꯕ ꯑꯦ ꯑꯗꯨ ꯚꯥꯏ ꯃꯣꯏ ꯃꯤꯔꯗ ꯀꯥꯞꯁꯤꯟꯕꯤ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛ ꯀꯂꯦꯛꯁꯟ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯑꯃꯗꯪ ꯊꯦꯡꯅꯔꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛꯁꯤꯗꯗꯤ ꯑꯝꯇ ꯇꯝꯃꯝꯗ꯭ꯔꯦꯗꯅ ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ ꯑꯁꯦꯡꯕꯅꯤꯅꯦ ꯚꯥꯏ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯅꯣꯝꯗꯤ ꯂꯥꯜꯂꯦ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯊꯧ ꯐꯪꯔꯦ ꯏꯃꯥꯟꯅꯕ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯐꯔꯦꯅꯦ ꯏꯀꯥꯏꯗꯕꯁꯤꯕꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯪꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯈꯔꯗꯤ ꯁꯥꯄꯔꯝꯂꯒꯅꯤ ꯀꯗꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯉꯥꯛ ꯂꯩꯗꯅ ꯈꯟꯅꯕꯗ ꯌꯨꯝꯗꯒ ꯑꯃ ꯆꯪꯗ꯭ꯔꯕꯅꯦꯃꯤ ꯅꯪ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯗꯨꯕꯨ ꯊꯕꯛ ꯐꯪꯔ ꯏꯃꯥꯟꯅꯕꯒꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯀꯟꯅ ꯃꯝꯃꯤꯁꯦ ꯑꯇꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯤꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯀꯝꯗꯧꯔꯤ ꯅꯪꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕꯅꯤ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯍꯣꯏ ꯃꯥ ꯊꯣꯛ ꯇꯧꯔꯦ ꯑꯗꯨꯅꯤ
ꯑꯩꯈꯣꯏ ꯀꯣꯅꯨꯡꯃꯥꯡꯒꯤ ꯕꯁꯟꯇꯗꯨ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯈ꯭ꯔꯦꯗꯅ ꯕꯁꯟꯇꯕꯣ ꯍꯣꯏꯅꯦ ꯑꯩ ꯑꯗꯨꯒꯤ ꯀꯔꯤ ꯅꯨꯄꯤ ꯃꯔꯩ ꯌꯥꯝ ꯌꯥꯎꯏ ꯗꯤꯕꯦꯠ ꯌꯥꯝ ꯃꯃꯤꯡꯗꯨꯕꯨ ꯏꯕꯣ ꯗꯤꯕꯦꯠ ꯌꯥꯝ ꯌꯥꯎꯏꯗꯣ ꯕꯤꯖꯤꯇꯥꯕ꯭ꯔꯣ ꯕꯤꯖꯤꯇꯥ ꯃꯥꯗꯤ LLB ꯇꯝ ꯎꯈꯤꯜ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯣ ꯆꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯨꯠ ꯐꯦꯠ ꯇꯧꯕ ꯂꯩꯁꯪꯒꯅ ꯐꯣꯟꯗ ꯂꯩꯁꯪꯒꯝꯗꯣꯈ꯭ꯔꯦ ꯃꯥꯅ ꯊꯤꯀꯥ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯑꯩꯒ ꯌꯥꯝ ꯇꯣꯏ ꯊꯦꯡꯅꯩ ꯌꯥꯝ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ SD ꯑꯣꯏꯔꯦꯗꯅ ꯑꯁ ꯑꯩ ꯋꯥꯊꯣꯛꯈꯣꯅꯦ ꯀꯔꯤ ꯅꯪ ꯉꯁꯥꯏꯗꯩ ꯍꯦꯟꯊꯣꯏꯕꯒꯤ ꯏꯕꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯝꯗꯦ ꯑꯁ ꯍꯦꯟꯒ ꯋꯥ ꯉꯥꯡꯕ ꯍꯧꯗ꯭ꯔꯦꯗ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯦꯟꯅ ꯃꯃꯥꯡꯉꯩ ꯍꯦꯟꯅ ꯅꯪꯕꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 이베비는 신앙 없는 말이 뭐용력이 소록 여우래더나 그이노 숨으라네 세영문이 바이 아육다 자기 못다 시오이나 브라 ngau르 누가이를 레게를 끄더라고 아도 왜 엔토이바 워클룩 싱내건 빠네 이베비 쇼핑 미나디나 야리 모이와시 독식해더라고 해네 이베비도 그야 반대 불안주 쾅다이네 아도 바이 밤대더니 마사디 세이고딩 lep대 어홈라 머리라 수그럼 판나 누가이니 모이와 누가이브네 도네 엔토이브나 둠 나우드는 레버디 이베비 기분치디 오 이베비 타이네 게 타비나고도 로이토 에이 감도래 비어르 마이테이보 산노나마 랑틱랑나 틸라가 아두고 이 빠봉네 신비 이브게노 쿠야통 두칸람 파미네 그리 두칸노네 바이 마이 두칸 두 가리 마사 마얌 파링 타비 마이 두 머릅도 비르 로온다 비르 마둠디 가리 마사이 가르바 다 하이타레 아두디 셴데 빠잖아 빠이람라네 강드레 바이 아코이 람시드 머릅 도르 가리 피바 론 도르 가리 피바 시 아코이 람기 니옴 나이데 미 싱싱몽시다 그대로 칼로게 들어가 아두비 베비 워클룩 싱레비 타박 터랑 신베이브는 비 엔토이브나 둠 나우드는 레버 수마 독봉감 넘 야 내게 들어가 능보 미웨 독시 능이네 가만히 독다리바 그이 무당이 노이시 그 교회에게 누피기는 능조 복드레디다 다 생내기 왜 그듯이 아마도 복다보자네 아마 땡땡 땡나디 싱데스 담도 Sir, yes sir. Okay sir. Lakshya sir, sir. Yes sir. Hey, 그리 빠오네 Yes speaking이네. 신이도. 꾸이는 오나드라 모름나가 ngak탄에나 단 와리 사는 우펑답네. 퍼레바 기당 투레. 에이 파레 이쇼 비싸거든 아 도민을 어쩌 돼. 너 뭐 있으면 도와줘 하세버스 하나 야 봉았더니 능원은 마인드 티네스 이봐 홍나 브로 아도 와이랬어 kaino lambi chapa pum to mai sak pa hona bro gari mau tum so selati ka mai to gunya khara thaksen biru male matam sam sa khola bani khara gyan tan radi phaga do bani मेदा mai lak sakro meda yarani ai dum phasana haina rage aso pandi yaw bro aso pan yaw bro Yes, I am, man. I know how many I will see me in the hair. Now do I even know me? I was thinking me out and you were calling it. Here now, why you away? I saw it. I saw it. Oh, yeah, then I know she'll put that out of it. nang ay bumasak kang dabra. Ay, arway mo matong kayo lama. Lari mo kapsagi, lari mo siya na.
ꯅꯪꯕꯨ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯅꯪ ꯑꯁꯤ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯗꯁꯨ ꯈꯜꯂꯨꯗꯦꯅꯦ ꯍꯦꯟ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏ ꯍꯦꯟ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯂꯥꯛꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯌꯣꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒꯦ ꯅꯪ ꯅꯁꯥꯗꯨ ꯌꯥꯝ ꯋꯥꯅ ꯁꯨꯔꯦ ꯂꯥꯛꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯌꯣꯝꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒꯦ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ 이베아비는 꼭라로 들으면 마수 트레이슬라고 미국도다게 아이 힘내 싫어래 and it's no more and Hen, please control yourself. and you control no 나 우아우드 생각하는구나 와야 뭐를 봐올 생각하게 가르마 뭐지 나나 이 우아우드 랩러봐라 가리 아이 그 라이나 이거 가리 시장에 들어오네 신랑 잘 팔게 신랑 하이 Ay, chalo, lo pasamos. Ay, गाड़ी से ट्रैफिक जाम है चलो चलो यारे somso yogiro ma segi murni ma yungar su ma na kana so khai toro he Ma, ay gishiyam luna tinasarak pa marupni. 너 아이네들 전부 착한 자들. Ay riming langin. Ay Punjab ki district amada deputy commissioner na lezaban. Oh, sorry madam. I'm relying on you. 거모 너희 매함다이 그래야래 샤워야 돼 아이 샬라이 hen na giúp tôi kìa. Hen, anh giúp tôi kìa. Hen, mà tay cho Luco. 마세, 얌나 포미니. 마기 높이도 투. 그걸 알릭더면 보니. 마기 높이도 너무래 기몽도 마. 다생나 타모 쇼키가. Kamain to na hay shibo. 다생나 할보다 고 해비대 생시작서 남들을 참는다. 이게 뭐 회나? 이게 뭐 회나 그 슬랍서 포켓체. 마기를 홍보는 못 되게. 이게 뭐 회나? 마기를 홍보는 못 되게 로항로에 깝기부터 테마다. 프라고 메이네. 이게 뭐 없는 딩 bakayse. 아그래서 다시는 농아이 됩니다. 하이 그리모 하이 그래도 왜 오래 하이 도네 하이 남들 그 놈들게 하이 아이 답은 절로보네 마야미 꼬이꼬이 신을래 봐 마야미 또 드는 쉬어 그래서 또 되겠노니 그래도 왜 오래 장 엄청 힘이 그 hen도 hen 그래도 미람 시간이 망청 실로 봐 어떤 악자 픽장 anyway 미람 씨 바사드 디슈브니 아이슬랑네 강로 아이 민다 저그래 아이기 민 앤토니 강나부 풍제 뱀 나와 이제 아이 손덕기 MCS 때 오네 hꯧꯖꯤꯛ 마우드 예스 노이 부저리 Ay shu, mayam ka tingna dana. Asum na wari buday kar sabo pangjaba. Ay shu yam ngai. 매담 다그서리 Adoy koi matang sabo do muk tingna. 그러면 Ngasigi di ay mo yung sara. 체크입니다 아이기 왜 그럽시 나 생는 폭대 뽑으면서네 아이 그리모 아 시월부터 얘기하네 아이 다 생는 뭐로 보면 얘기하네 아이씨 hen 같으네 야이네세 얌퍼리네 두디야 마기는 비비아비 쇼 나가는 신기분이 보이네 두디야 아이기 수많은 뭐 신비비디 얘기 나 어지간 hen hen 어떠더니 hen 마망에 hen 나트리 앙아우가 짝만하래
ꯅꯪꯒꯤ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯊꯕꯛꯇꯨꯗ ꯍꯦꯟꯅ ꯁꯤꯟꯅꯒꯦ ꯀꯃꯥꯏ ꯈꯜꯂꯤꯅꯣ? ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯊꯛꯄ ꯌꯥꯈꯤꯔꯣꯏ ꯉꯥꯎꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯈꯥꯝꯂ ꯂꯣꯏꯔꯦ Okay. ꯀꯥꯟꯗꯤ ꯈꯣꯏꯃꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯀꯧꯊꯣꯛꯂꯁꯤ ꯑꯗꯨꯒ ꯊꯕꯛꯁꯤ ꯁꯠ ꯁꯠ ꯌꯥꯡꯁꯤꯜꯍꯧꯗ꯭ꯔꯗꯤ ꯃꯤꯅ ꯁꯣꯏ ꯍꯥꯟꯈ꯭ꯔꯅꯤ Okay. ꯅꯣꯏꯅꯤꯃꯛ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯤ. Let's see. ꯐꯔꯦ ꯅꯪ ꯑꯩꯒꯤꯗ ꯑꯃꯨꯛꯇ ꯀꯣꯏꯊꯣꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯀꯨꯞꯅ ꯋꯥꯔꯤ ꯁꯥ ꯑꯗꯣ ꯗ꯭ꯌꯨꯇꯤꯅꯦ. ꯑꯣ ꯁꯣꯔꯤ ꯁꯣꯔꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯗꯃꯥ ꯅꯨꯡꯁꯤꯌꯦ ꯀꯥꯏꯗꯦꯅꯣ ꯑꯩꯒꯤ ꯆꯍꯤꯔꯣ ꯑꯩꯒꯤ ꯆꯍꯤꯁꯤ 28 ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ ꯀꯣꯟꯅ ꯆꯦꯟꯁꯦꯕ ꯑꯩ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯕꯥꯏꯛ ꯑꯃꯒ ꯀꯥꯔ ꯑꯃꯗꯤ ꯂꯩꯇ꯭ꯔꯤꯕ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯂꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯅꯤꯡꯉꯤꯗꯅ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯃꯅꯤꯄꯨꯔꯁꯦ ꯆꯤꯡꯒꯤ ꯂꯝꯅꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯕꯗ ꯆꯤꯡꯗ ꯄꯟꯅꯦꯅ ꯂꯩꯕꯤꯕ ꯌꯥꯗꯦ ꯑꯩꯁꯦ ꯖꯍꯥꯖ ꯑꯃꯗꯁꯨ ꯂꯩꯅꯤꯡꯕꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯀꯃꯥꯏꯅ ꯖꯍꯥꯖ ꯊꯥꯗꯔꯨꯅꯤꯗꯣ ꯑꯁ ꯃꯅꯤꯄꯨꯔꯗ ꯄꯣꯝꯕ ꯆꯥꯏ ꯌꯥꯝ ꯊꯤ ꯆꯥꯏ ꯌꯥꯝ ꯊꯤ ꯆꯥꯏ ꯑꯩꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯔꯣ ꯑꯩ ꯂꯟꯗꯟꯗ ꯂꯩꯌꯦ ꯍꯌꯦꯡꯗꯒꯤ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯄꯥꯏꯗꯣꯏꯅꯦ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯝꯕꯔꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯆꯠꯀꯅꯤ ꯍꯣꯏ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯊꯝꯃꯣꯀꯣ ꯕꯥꯏ ꯕꯥꯏ ꯍꯜꯂꯣ ꯑꯩ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯔꯤꯌꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯅ ꯈꯥꯝ ꯂꯩꯔꯕ ꯚꯣꯠ ꯃꯃꯥꯡꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯝꯕꯤ 60ꯃꯨꯛꯇ ꯁꯦꯝꯃꯣ ꯍꯥꯏꯔꯤꯌꯦ ꯑꯁ ꯃꯆꯥꯅꯨꯄꯤꯅ ꯃꯔꯨ ꯑꯃ ꯇꯥꯃꯣ ꯂꯩꯁꯪ ꯊꯝꯈ꯭ꯔꯦꯅꯦ ꯇꯥ ꯉꯝꯗ꯭ꯔ ꯃꯥꯅꯦ ꯑꯁ ꯑꯃꯃꯨꯛ ꯍꯜꯂꯣ ꯑꯩ ꯕꯦꯡꯀꯣꯛꯇ ꯂꯩꯌꯦ ꯑꯩ ꯌꯥꯝ ꯇꯨꯊꯣꯔꯛꯑꯅꯤꯌꯦ ꯍꯣꯏ ꯍꯣꯏ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯅꯪ ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯣ ꯑꯁ ꯅꯪ ꯅꯍꯥꯟꯃꯨꯛ ꯆꯦꯟꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯔꯅꯤ ꯂꯥꯛ 60ꯃꯨꯛ ꯐꯪꯉꯦ ꯕꯤꯜ ꯐꯪꯉꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯅꯤ ꯊꯝꯃꯣ ꯅꯪ ꯂꯥꯛꯄ ꯌꯥ ꯏꯇꯥꯎ ꯑꯩ ꯀꯧꯕ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯑꯃ ꯆꯧꯁꯤꯂꯣ ꯀꯥꯏ ꯆꯧꯁꯦ ꯍꯥꯏꯅꯣ ꯍꯜꯂꯛꯄꯗ ꯌꯨꯡꯉꯒ ꯍꯜꯂꯛꯁꯦ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯀꯥꯏ ꯊꯧꯁꯦ ꯍꯥꯏꯅꯣ ꯏꯇꯥꯎ ꯑꯩ ꯌꯨ ꯊꯛꯅꯤꯡꯗꯦ ꯌꯨ ꯊꯛꯑꯕꯗꯤ ꯁꯤꯅꯤꯡꯕ ꯃꯇꯝꯗ ꯁꯤꯕ ꯌꯥꯔꯣꯏꯗꯧꯔꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯤꯕ ꯄꯥꯝꯃꯦ 시비도 얌 쏘피비 먹니네. 시비가 얌 농아이네 큰기비 와네봐. 시비지 능 비기닉 셋 보인 칼로르 봐. 와티 와렘 떠는 거. 능 나싸 홈 레르바니. 능 이비아이비 컨드스 나 사이 칼로. 스마라이 버키니가 마마나 마 욕셔니. 마파 야우드나 마마나 로이 호네 야브라 하이샤. 하. 우체 고야 동나. 능 이비아이비 능 우린 건동이 칼로르 봐. 파락 투릉 강루 거. 능 이비아이비 시 마이네드라 능 누피임 티르게 야브라 하. 세세세. 시다오 나 또 하이나기 들 거리. 아이 야우리 미암 세세. 아이 야도 깬다 밤듯이. 마얌 자 밤 칼로. 러차는 저러 와이셔. Kaino, yang ketari sibu, kadai da mucha tuino. 아이 타밤 레. Taba sibu kaino. Ay kangan da nane. Upu da kiba sagalaw toga. Aki emaw da ngaw to lay bediaro. Yung ngaw jengay matam sida, imong gitabak sudra basu. Nasa singa siya, yung shinbiga daw bani. 에이 마담 수보다 이거 미워이나 타가노. 왕왕노로 시 wallo. Wangan nor siya sibu kaino. Hingli ba nang bumiyo na tao da bayabra ne? 야야 또 또. Apaw ri sarakanu. Ay papo na magtara. 낭이네 나 토도 하나도 떡소. 강브라. 낭나 이거는 왕왕 바 야비 까리 라이 라게 봐. Ay girai le hashi. 누이 벌써 강로 봐. 누이 두명 강래디 아이 마탕 낙고 이 까이니 거. 시다오 마시루 비지 마세. 통함다 강담네 마세. Matomra kangda ba dikaino ha? Matomra kangda ba dikaino? Irai kini ay na tawzaro begini ay ay kham gi wani. Nate nang na taliba sa semira kana sa ba sa no ba. Tada tong ta kane biu. You taliba ma kai se ba gi nupi ni ye. You ek tak traba ay sa mai nupi na te. Masa pa manak tam sa bayadi. Masa singa sishne. Mali yu ngari na pokki bangak tani. 아이 그 비로 씹어. 어서 비까지 건드려 좀 비주게 노네. 아니 낭앙시 유문음 남인 클리아이나. 무슨 비즈니스? 수로이 벌써 강로 거. 누이 두명 강래 다이 사는 거. 이만하면 로이나 버티는 왜 알아? Nate tada tong ta kai ko dikai ko. Ai wa pham se. Tada gi mang ta ta se du sage. Pare thau du ama de akhoi ni lai min dare. Hausi ti sa som lai dana. Ma na ai bu sungya ma ya ni grabdi. Na na ai bu ta thuk pira pa ya tro. Ka to bai ma sa si do polo ni ba la. 아이 그 수로이 와리스디 잉글리시 필름 영 맞자 말아 그래 제가. 시간 고세 있던 거 있어. 뭐 통왕 강들은 왕왕 그제 막이 해는 비 올려는 또. Hai na bi ta kai no. Ha. Hai na bi ta kai no. Ai bu nagi ni pine hai dana. No mata na niya mama sa puto bibra. Hayo. No mata na niya mama sa puto bibra. 에이 다이네 또. Ai
ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨꯅ ꯈꯨꯠꯇ ꯑꯃꯒ ꯄꯤꯖꯈꯤꯕ ꯅꯠꯇ꯭ꯔꯥ ꯏꯄꯥꯝꯗꯒꯤ ꯄꯨꯝꯅꯃꯛ ꯍꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞ ꯇꯧꯕ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯣꯝꯒꯠꯂꯒ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛ ꯐꯝꯂꯤꯕꯁꯦ ꯅꯣꯡꯃꯇ ꯅꯪ ꯊꯣꯛꯂꯛꯇ ꯌꯦꯡꯁꯤꯜꯂꯤꯕ꯭ꯔꯣ ꯌꯦꯡꯉꯣ ꯌꯦꯡꯗ꯭ꯔꯤꯕ ꯊꯣꯛꯏ ꯊꯣꯛꯇ꯭ꯔꯤꯕ ꯍꯥ ꯑꯗꯨꯅꯤ ꯌꯥꯔꯕ ꯌꯦꯡꯉꯣꯏꯅ ꯌꯦꯡꯗ꯭ꯔꯤ ꯊꯣꯛꯏꯅ ꯊꯣꯛꯇ꯭ꯔꯤꯅꯤ ꯀꯥꯏꯅꯒ ꯍꯣꯏ ꯊꯣꯛꯏ ꯊꯣꯛꯇ꯭ꯔꯤꯅꯤ ꯐꯩꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯍꯥꯟ ꯀꯅꯥꯅ ꯅꯨꯄꯤ ꯑꯃꯅ ꯀꯥꯔꯒ ꯊꯤꯜꯂꯛꯑꯝꯃꯤ ꯍꯥꯏꯗꯅ ꯌꯨꯒ ꯊꯛꯇꯗꯅ ꯑꯐꯕ ꯅꯨꯄꯥꯒ ꯁꯥꯗꯅ ꯍꯥꯏꯌꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯃꯗꯨꯏ ꯋꯥꯗꯣ ꯅꯪ ꯈꯪꯉꯣꯏ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯩꯅ ꯌꯨ ꯊꯛꯀꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯌꯨ ꯊꯛꯇꯤꯁꯤꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤꯔꯕ ꯍꯥꯏꯌꯣ ꯅꯪꯅ ꯌꯨ ꯊꯛꯇꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯁꯨ ꯌꯨꯗꯣ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯦ ꯅꯪꯁꯨ ꯇꯥꯎ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯥ ꯃꯊꯪ ꯅꯪ ꯂꯩꯍꯧꯁꯨ ꯂꯥꯎ ꯑꯩꯅ ꯃꯁꯤ ꯂꯥꯜꯂꯕꯗꯤ ꯅꯪ ꯄꯪꯂꯥꯡ ꯍꯥꯏꯁꯤ ꯅꯪꯅ ꯑꯉꯥꯎ ꯐꯩ ꯊꯕꯛꯀꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯅ ꯗꯨꯀꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯅꯪ ꯀꯔꯤꯒꯤꯅꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅꯤ ꯀꯔꯤꯝꯇ ꯁꯨꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯃꯗ ꯂꯦꯞꯄꯤꯗꯨꯅ ꯂꯩꯕ ꯐꯥꯎꯗꯤ ꯌꯥꯏꯗꯅ ꯑꯣ ꯑꯩ ꯁꯤꯔꯦ ꯈꯜꯂꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯂꯩꯇꯦꯅ ꯈꯜꯂꯣ ꯋꯥ ꯂꯣꯏꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅꯦ ꯍꯥꯏꯗ ꯁꯛꯇꯥꯅꯕꯨ ꯍꯦꯛ ꯍꯦꯛ ꯑꯩꯁꯨ ꯏꯕꯦ ꯍꯥꯏꯕꯤꯅꯤꯗꯅ ꯌꯨꯒ ꯊꯛꯇꯗꯅ ꯑꯐꯕ ꯅꯨꯄꯥꯒ ꯁꯥꯔꯒ ꯁꯦꯝꯃ ꯌꯥꯝ ꯁꯥꯎꯅ ꯂꯩꯃꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯕꯤ ꯅꯣꯏ ꯅꯥꯇꯩ ꯈꯔ ꯂꯥꯎꯅꯔꯝꯃꯅꯤ ꯆꯪꯉꯛꯑꯣ ꯐꯝꯃꯨ ꯂꯥꯎ ꯑꯗꯨ ꯏꯆꯦꯃ ꯑꯩ ꯒꯥꯔꯤꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯏ ꯕꯦꯝꯃ ꯕ꯭ꯂꯣꯀꯦꯖꯅꯦ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯅꯦ ꯂꯝꯕꯤꯗ ꯂꯩꯔꯦꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯄꯦꯜꯂꯕꯅꯤ ꯕꯟ ꯕ꯭ꯂꯣꯀꯦꯠꯀꯤ ꯋꯥꯁꯤꯗꯤ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯕꯟ ꯕ꯭ꯂꯣꯀꯦꯠꯁꯤꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯕꯨ ꯒꯥꯔꯤ ꯃꯆꯥꯒ ꯑꯃꯠꯇ ꯇꯣꯡꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯌꯥꯏꯕꯤꯌꯥ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯥ ꯌꯧꯖꯔꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯍꯦꯔꯣꯗꯣ ꯗꯨꯕꯥꯏꯗꯩ ꯊꯣꯛꯂꯛꯑꯅꯤ ꯃꯥ ꯊꯣꯛꯂꯛꯑꯗꯤ ꯎꯟꯅꯁꯦ ꯍꯥꯏꯔꯛꯂꯅꯤ ꯑꯦ ꯗꯨꯕꯥꯏꯗꯗꯤ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯀꯣꯏꯔꯤꯅꯦ ꯃꯥꯗꯤꯅꯦ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯁꯦꯒ ꯍꯥꯏꯔꯤꯄꯣꯅꯦ ꯑꯉꯛꯄ ꯅꯨꯄꯥꯅꯤꯗꯤ ꯏꯆꯦꯃ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯖꯥꯠꯅꯤꯅ ꯈꯔ ꯄꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨ ꯉꯥꯏꯈꯣ ꯃꯥꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯥꯕꯨꯔꯣ ꯏꯆꯦꯃ ꯁꯤꯡꯖꯃꯩꯗ ꯁꯨꯝ ꯂꯩ ꯍꯥꯏ ꯎꯔꯤꯄꯣꯛꯇ ꯁꯨꯝ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯁꯨꯝ ꯂꯩ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯆꯦꯃ ꯑꯗꯨꯗꯤ ꯌꯥꯏꯕꯤꯌꯥ ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯎꯅꯕꯗ ꯒꯥꯔꯤ ꯃꯆꯥ ꯁꯤꯅꯗꯤ ꯀꯩꯗꯧꯔꯤꯅꯤ ꯃꯥꯏ ꯒꯥꯔꯤ ꯑꯆꯧꯕꯅ ꯃꯥꯏ ꯂꯥꯛꯆꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯆꯠꯇꯤ ꯈꯣꯡꯅ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯆꯦꯃ ꯌꯥꯏꯕꯤꯌꯥ ꯉꯁꯤꯗꯤ ꯑꯩ ꯇꯦꯟꯁꯟ ꯈꯔ ꯂꯩ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇ ꯁꯥꯁꯤ ꯅꯪ ꯌꯥꯎꯔꯣ ꯏꯆꯦꯃꯒꯤ ꯇꯦꯟꯁꯟ ꯂꯩꯕꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯂꯣꯏꯅ ꯐꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯀꯣꯛ ꯆꯤꯛꯄ ꯇꯦꯟꯁꯟ ꯋꯥꯡꯕꯒ ꯂꯣꯏ ꯐꯗꯣꯏꯖꯥꯅꯤ ꯐꯣꯟ ꯑꯃꯝꯇ ꯇꯧꯒꯦ ꯏꯆꯦꯃ ꯍꯜꯂꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯖꯄꯥꯟꯗ ꯂꯩꯌꯦ ꯀꯩꯅꯣ ꯉꯔꯥꯡꯅ ꯗꯨꯕꯥꯏꯗ ꯂꯩ ꯉꯁꯤꯅ ꯖꯄꯥꯟꯗ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯄꯥꯏꯔꯤꯅꯦ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯏꯁ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯩꯌꯦ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯄꯥꯏꯍꯜꯂꯛꯀꯦ ꯑꯝꯇ ꯄꯥꯏꯌꯨ ꯏꯆꯦꯃ ꯋꯥꯔꯤ ꯁꯥꯟꯅꯧꯋꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯛꯄꯤꯌꯣ ꯑꯩ ꯂꯤꯁꯪ ꯆꯠꯇ꯭ꯔꯥꯅꯦ ꯑꯩ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯨꯔꯥꯟꯕ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯣ ꯏꯆꯦꯃ ꯏꯕꯦꯝꯃ ꯃꯥ ꯂꯩꯗꯣ ꯖꯄꯥꯟꯗ ꯅꯠꯇꯦ ꯀꯣꯡꯄꯥꯟꯗꯅꯦ ꯀꯣꯡꯄꯥꯟꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯅꯦ ꯅꯈꯣꯏ ꯅꯥꯇꯩꯒ ꯊꯣꯛꯈꯤꯕꯗꯤ ꯅꯨꯄꯥꯗꯣ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯖꯦꯝꯁ ꯕꯣꯟ ꯀꯔꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯖꯦꯝꯁ ꯕꯣꯟ ꯅꯨꯄꯥꯗꯣ ꯈꯔ ꯆꯦꯛꯁꯜꯂꯨ ꯁꯤ ꯏꯕꯦꯝꯃ ꯅ ꯐꯣꯟ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯤ ꯑꯣꯟꯅꯔꯝꯅꯤ ꯏꯆꯦꯃ ꯃꯤ ꯃꯥꯗꯤ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯔꯛꯏ ꯍꯣ ꯊꯥꯖꯗ꯭ꯔꯒ ꯐꯣꯟꯗꯣ ꯇꯧꯁꯜꯂꯣ ꯃꯥꯏ ꯀꯣꯜꯂꯔꯇꯤꯟꯗꯣ ꯀꯩ ꯍꯥꯏꯔꯛꯀꯦꯅ ꯌꯦꯡꯉꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯖꯄꯥꯟꯅꯤꯗ ꯏꯆꯦꯃ ꯌꯥꯏꯕꯤꯌꯥ ꯅꯪ ꯁꯤꯃꯅꯦ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯊꯤꯔꯝꯒꯗ꯭ꯔꯅꯦ ꯃꯥꯅꯕꯨ ꯃꯆꯤꯟ ꯊꯤꯔꯝꯃꯗꯤ ꯈꯪꯒꯅꯤꯗꯅ ꯃꯥ ꯏꯆꯦꯃ ꯑꯩ ꯒꯥꯔꯤꯗꯣ ꯁꯥꯏꯂꯥꯅꯨꯀꯣ ꯆꯠꯂꯨꯈꯤꯒꯦ ꯀꯩꯗꯧꯔꯦ ꯅꯪ ꯂꯩꯔꯗꯤ ꯄꯥꯕꯨꯡ
ꯄꯥꯕꯨꯡ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯤ ꯑꯩ ꯉꯥꯎꯗ ꯂꯩꯔꯝꯃꯕꯅꯤ ꯗꯨꯀꯥꯟꯒ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯩ ꯗꯨꯀꯥꯟꯗꯨ ꯆꯪꯉꯨꯔꯝꯃꯤꯅꯦ ꯂꯩꯔꯝꯗꯗꯨꯗ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕꯅꯤꯅꯦ ꯍꯥꯏ ꯀꯩꯅꯣꯗꯤ ꯍꯦꯟꯊꯣꯏꯗꯤ ꯍꯧꯖꯤꯛꯇꯅꯦ ꯄꯥꯈꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃꯒ ꯍꯦꯔꯣ ꯁꯥꯗꯅ ꯄꯥꯈꯪ ꯁꯥꯅ ꯆꯠꯈ꯭ꯔꯦꯗꯅ ꯈꯪꯗꯦ ꯅꯍꯥꯟꯁꯨ ꯀꯅꯥ ꯅꯨꯄꯤ ꯑꯃꯅ ꯀꯥꯔꯒ ꯊꯤꯜꯂꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯃꯗꯨꯗꯒꯤ ꯌꯨꯒ ꯑꯃꯠꯇ ꯊꯛꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯗꯗꯅꯅꯦ ꯍꯧꯖꯤꯛꯇ ꯃꯗꯨꯒꯤ ꯂꯥꯎꯅꯔꯝꯂꯤꯕꯅꯤ ꯃꯆꯥ ꯑꯍꯨꯝ ꯂꯩꯔꯕ ꯃꯥꯅ ꯄꯉꯥꯎ ꯉꯥꯎꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯥꯏꯟꯅ ꯌꯥꯗꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯃꯛ ꯖꯦꯜꯗ ꯍꯋꯥꯏ ꯆꯥꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯦꯔꯥ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯂꯣꯟꯅꯔꯕ ꯃꯇꯝꯅꯤ ꯃꯗꯣ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯇꯕꯅꯅꯤ ꯍꯥꯏꯗꯣꯛꯇꯕꯅꯅꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯅ ꯅꯨꯄꯤ ꯑꯍꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯌꯥꯗꯦ ꯑꯩ ꯏꯄꯥ ꯂꯩꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯦꯜꯗ ꯊꯝꯒꯦ ꯑꯗꯨ ꯄꯥꯕꯨꯡ ꯗꯨꯀꯥꯟꯗ ꯊꯝꯅꯤꯡꯉꯥꯏꯅꯦ ꯒꯥꯔꯤ ꯃꯆꯥ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯈ 5-6 ꯈꯤꯇ ꯄꯤꯌꯨ ꯏꯄꯥꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯍꯥ ꯑꯍꯜ ꯑꯣꯏꯁꯜꯂꯕꯅꯤꯅ ꯀꯅꯥꯁꯨ ꯀꯦꯁ ꯅꯦꯛꯄꯤꯔꯗ꯭ꯔꯦ ꯀꯅꯥꯁꯨ ꯍꯥꯏꯕꯤꯔꯗ꯭रे ꯏꯄꯥ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨ ꯄꯥꯕꯨꯡ ꯃꯥ ꯈꯪꯍꯟꯗꯅꯅꯦ ꯑꯩꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯕꯗꯥꯝ ꯊꯝꯗꯣꯛꯇꯨꯅꯅꯦ ꯄꯥꯕꯨꯡ ꯑꯩ ꯒꯥꯔꯤ ꯃꯆꯥ ꯆꯤꯡꯈꯠꯂꯛꯅꯕ ꯍꯥꯏꯗꯅꯅꯦ ꯁꯦꯜ ꯊꯥꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯇꯣꯝꯅ ꯆꯂꯥꯏꯕꯅꯤꯅꯅꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯃꯗꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯅꯤꯄꯥꯗ ꯂꯩꯔꯨꯕꯅꯅꯤ ꯅꯣꯏ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯃꯁꯥ ꯈꯪꯍꯟꯗꯅ ꯂꯧ ꯏꯪꯈꯣꯜ ꯕꯟꯙꯥꯟ ꯊꯝꯃꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯂꯧ ꯏꯪꯈꯣꯜꯒꯤ ꯀꯦꯁ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯕꯅꯤꯅꯦ ꯍꯦ ꯕꯟꯙꯥꯟ ꯍꯥꯏꯕꯁꯤꯗ ꯂꯩꯕ ꯌꯣꯟꯕ ꯍꯥꯏꯗꯅ ꯏꯅꯔꯤꯕꯅꯤꯅꯦ ꯍꯥ ꯃꯗꯨ ꯍꯌꯦꯡ ꯍꯦꯟꯊꯣꯏꯅ ꯈꯪꯉꯛꯑꯗꯤ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯄꯇꯥꯗꯥꯔꯒꯤ ꯁꯣꯏ ꯌꯥꯎꯗꯅ ꯄꯩꯁꯥ ꯄꯤꯔꯛꯏꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯤꯄꯥꯅꯣ ꯄꯥꯕꯨꯡ ꯁꯣꯏꯕꯨꯗꯤꯅꯦ ꯃꯥꯅ ꯌꯨ ꯉꯥꯎꯔꯤꯉꯩ ꯃꯇꯝꯗꯅꯦ ꯑꯩꯅꯅꯦ ꯅꯝꯐꯨꯗ ꯇꯧꯍꯟꯕꯅꯤ ꯌꯨ ꯉꯥꯎꯗ꯭ꯔꯕ ꯃꯇꯝꯗ ꯑꯣꯏꯔꯕꯗꯤꯅꯦ ꯁꯣꯏ ꯇꯧ ꯍꯥꯏꯕꯒ ꯌꯥꯔꯣꯏꯗ ꯄꯥꯕꯨꯡ ꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ ꯍꯌꯦꯡ ꯍꯦꯟꯊꯣꯏꯅ ꯃꯁꯥ ꯈꯪꯗꯦꯅ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯈꯪꯗꯦꯗꯅ ꯃꯥꯅ ꯆꯦꯟꯕ ꯌꯥꯕ꯭ꯔꯅꯦ ꯌꯨ ꯉꯥꯎꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯉꯥꯎꯗꯕ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯁꯣꯏꯗꯣ ꯃꯥꯅ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯀꯔꯤꯒꯨꯝꯕ ꯏꯝꯐꯥꯜ ꯍꯦꯛ ꯊꯨꯡꯂꯔꯕ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯊꯨꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯒꯅꯦ ꯃꯅꯥ ꯃꯅꯤꯡꯒ ꯑꯃꯠꯇ ꯍꯟꯗꯕꯤꯗꯅꯦ ꯑꯩ ꯊꯨꯅꯃꯛ ꯕꯗꯣ ꯍꯟꯗꯣꯛꯀꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯋꯥꯅꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯄꯥꯕꯨꯡ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯅꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯕꯦꯝꯃ ꯅꯪꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯂꯥꯟꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤꯀꯣ ꯏꯄꯥ ꯈꯪꯉꯤ ꯅꯪ ꯅꯁꯥꯒꯤꯗꯃꯛꯇ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯒꯤ ꯑꯣꯛꯇꯕ ꯅꯪꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥ ꯈꯪꯉꯤ ꯗꯥꯗꯥ ꯅꯪꯒ ꯁꯤꯗꯤ ꯀꯃꯥꯏꯅ ꯂꯣꯏꯅꯔꯤꯕ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯅꯤ ꯗꯨꯀꯥꯟꯒꯤꯅꯦ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯗꯥꯗꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯒꯥꯔꯤ ꯃꯆꯥꯁꯤꯡꯗꯨꯕꯨ ꯌꯧꯕꯤꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯗꯥꯗꯥ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯇ꯭ꯔꯛ 4ꯗ ꯄꯣꯔꯛꯄ ꯒꯥꯔꯤ ꯃꯆꯥꯁꯤꯡꯗꯣ ꯁꯦꯅꯥꯄꯇꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯣꯏ ꯃꯩ ꯊꯥꯈ꯭ꯔꯦ ꯅꯣꯏ ꯅꯈꯨꯠꯇꯨ ꯈꯨꯠꯂꯥꯏ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯀꯩꯒꯤ ꯂꯩꯒꯦ ꯏꯕꯦꯝꯃ ꯃꯣꯏ ꯅꯤꯐꯨꯃꯨꯛꯅ ꯊꯜꯂꯒ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂ ꯈꯨꯗꯛꯇ ꯊꯥꯈꯤ ꯑꯗꯣ ꯕ꯭ꯂꯣꯀꯦꯠ ꯂꯩꯔꯦ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯨꯕꯣ ꯑꯪꯀꯜ ꯑꯥꯔꯃꯤ ꯒꯥꯔꯤ ꯈꯔ ꯂꯥꯛꯄꯗ ꯌꯥꯒꯗ꯭ꯔꯥ ꯊꯣꯛꯂꯛꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯨꯄꯥ 50,000 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯑꯃ ꯇꯧꯏ ꯌꯥꯗꯦ ꯑꯃ ꯇꯧꯏ ꯌꯥꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯥꯎꯁꯨ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗꯪ ꯆꯠꯂꯨꯕꯅ ꯁꯨꯝ ꯇꯥꯂꯦꯁꯪ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯦ ICUꯗ ꯇꯣꯉꯥꯟꯅ ꯊꯝꯍꯧꯔꯤ ꯍꯦꯟꯅ ꯃꯥꯕꯨ ꯁꯦꯟꯅꯍꯧꯔꯤ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕꯅ ꯈꯤꯇꯪ ꯍꯟꯇꯣꯔꯒꯗꯤ ꯍꯦꯟ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤꯅ ꯍꯥꯏꯍꯧꯔꯦ ꯇꯥꯂꯦꯁꯪ ꯑꯩ ꯎꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯇꯥꯍꯥꯗ꯭ꯔꯕꯁꯨ ꯌꯥꯏꯗ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯃꯥꯌꯣꯛꯅꯕꯅ ꯁꯨꯝꯒꯅꯤꯅ ꯈꯜꯂꯤ ꯇꯥꯂꯦꯁꯪ ꯂꯥꯡꯂꯦꯟ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤꯗ ꯏꯕꯤꯅ ꯂꯧꯁꯤꯜꯂꯤꯕ ꯁꯦꯟꯐꯝꯁꯤ ꯐꯅꯌꯥꯝꯕ ꯁꯦꯟꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯁꯨ ꯍꯦꯟꯅ ꯌꯨ ꯉꯥꯎꯔꯤꯉꯩꯗ ꯅꯝꯗꯨꯅ ꯁꯣꯏ ꯇꯧꯍꯜꯂꯒ ꯕꯟꯗꯣꯞ ꯊꯝꯊꯣꯛꯑꯝꯃꯤ ꯍꯥꯏꯔꯦ ꯑꯉꯛꯄ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤꯗ
Talasang mana tauribado masama rin ay nungay na banati. Mata masigi punshi mahinda. Wata pada mama mahibado. Oy na bagida magtani. May tiba. Natraga may pakpahibasidi. Miyoy ba ikoy dadi kuba kunamni. Ay koy. Mabahit ka maral pisin biyadi. Hindi soran balay ni Talasang. Hoy. Wapamdu nakalamaro madabudi sumangani adubo. Ay marup hen marale haibasmadi. Ay sugya yaninde. Maramdi ay marup hena. Ibi ay bibunung sigiba. Nung muda pam kibi yaw kiti. Ibi ay bini henda. Namdul lisin kibi. Madapun na magoy dina su. Makoy siluhong dana angang dilay dana. No paano pi oy bigi. Tana yatra mari hay ba madilay dana. Mashida hena sauri bani hay dana. Kung pamhanda na laybase. Jumdi Talasang. Langle. Ay marup hen. Wakal pada bangamdaba. Mabuning pada bangamdaba nupa abadanati. Mga sisu. Madom tigo wakal na. Nga sisu litapang kanda na lele. Yung bahan bagi punsi ay basiga. Magi punsiga. Isam-sam na damum lele. Hing mamasung siba. Anigi marakta. Palepam kang daba punsi mada. Ay marup hen. Nga sisu lele nilang le. Talasang. Punsi kong tangamana. Ning bakay bagi damak. Punsi chupay sa itanda. Ning bakay na daba sinjabadi. Jumdi ya Talasang. Langle. Nang di nga siya sa wamisak way nito. Yo. Numit kuding yu da thak tu leramba ay gi marup hendo. Nang na yu thak anu hay badigi. Masidi yu ligla ma da thak kit. Ngasi su yu ma da thak tana. Nang ginanak ta salu siya dana ay kuni lak min na bane. Lambi nang hakpan dul lering eda. Kangaw da na puwa na magkaklaksin. Ibi ay bido kay naman taw kray. Talasang. Kari tawdog tokray. Karamba punsi mahinda. Kau ngam laroy daba. Ningam daba numit singdo. How kray hay ba ay nga sisyo amata kau toktre. Adubo. Ay na nomo to suwa kaldaw na piba mamada. Mahag na nga si hindra legan ba shidi ay. Ay tasing na magnungay ti Talasang. Ay. Ay kay nomo mo una na ba sila si. Una daba di yada ba ni ko Talasang. Langle. Ay gi marup hen gi na magta kway digi wazaba. Magi na magta kway digi kanjaba misakse. Ay ni. Adubo. Ay wandi gi hena. Hen gi na magta kanjaba. Isagi ojiba puna magtadoktuna. Mangkarda ba magi punsibu. Asumbal lambida purana bo hana badi. Ay wairamdre. Nang wairamine langlen. Talasang. Nang gising ba? Nang isaw mo puksela si. Ay na nang mutagat na bangamde. Ay na nang bu hana na tagalit lang. Talasang may bunga mapangjaba si. Ay yo ina sukayada lay bagpakraba. Ay marup hendo. Madi kangaw da ba may kung amadisu. Nangga unani haydana. Mahit na magsangag ka. Talasang. Mana nangga unaraga. Magi mabungi wasing dopa. Mayam na pamaway. Pare. Ako'y ko na mo unarasi. Ay nga sige di ay sa lupin. Hoy Talasang. Hausig Mario piba masida. Ay na to ko dapat sibu karino. Siyang nabatyahi kaya. Ay gipon sigut at tanawahalag pa. Patado na talag pa. Mahaki siya na pamukang laroy dapat nung sibase. Ay karaba mapamdatam gani. Langle. Ay nanong siwa kaninong kangat pamikup to dagi. Nang si. Ay gidi taibang pan haibado ojari bagi. Ay shu. Nang butamo siyang nanong siya Langle. Good evening, madam. Ayun da sanjarki. Kadum dagino yam tazadana yani. Ayun ningsingbiri ko. Hoy. Ay punshida kangna kiba thengna kiba mishingbu ay kaidungun gusto ka toksadi. Aydi khangawdana lambide thengna kibududa aybu kaukthok piramlagadra haina onthokni kaini sanjarakpan. Kay lebege takbuyo. Sumai tawune. Ngasi sa igi marup amaga songba mutang chakangna chanmina chaina ba. Ngasi aikoini chanmina chaina bani. Haibiri shibu kaino aydi bhagunda tazadani. Sumai tawune. Ai suhengi marumne.
ꯍꯦꯟꯒ ꯁꯣꯡꯕꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯍꯣꯏ ꯉꯁꯤ ꯍꯦꯟꯊꯣꯏꯕꯗꯣ ꯁꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯧꯕ ꯃꯥꯟꯗꯤꯌꯦ ꯑꯩꯅ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯖꯔꯨꯔꯦ ꯏꯕꯥꯏꯕꯤꯗꯣ ꯈꯔ ꯁꯥꯐꯍꯧꯔꯦ ꯑꯩꯗꯤ ꯍꯦꯟꯊꯣꯏꯕꯗꯣ ꯁꯣꯝꯗ ꯆꯠꯂꯝꯃꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯐꯔꯦꯅꯦ ꯋꯥꯝꯇꯒ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝꯒꯤ ꯌꯨꯝꯁꯤꯕꯨ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯔꯤꯒꯦ ꯁꯨꯝ ꯆꯝꯅꯪꯖꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯏꯕꯨꯡꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯏꯆꯦꯅ ꯆꯥꯟꯗꯤꯒꯔꯗ ꯂꯩ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯃꯈꯣꯏ ꯆꯥꯟꯗꯤꯒꯔꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ ꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯑꯩꯅ ꯍꯟꯗꯛꯀꯤ ꯁꯨꯇꯤ ꯑꯁꯦ ꯂꯣꯏꯕꯒ ꯆꯥꯟꯗꯤꯒꯔꯗ ꯆꯠꯄꯗ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈꯤꯒꯗꯧꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯏꯃꯥꯗꯤ Oh, sorry. Madam gi madi. Laikidre. Sahi ahum hensilakri. Nuaite. Aigi sil koi pabung laikidre. Imungi responsible kuningma aina pore. Hojik si aikoi manai si yum palo luhongon taksin badai. Ai mata sai. Madam gi mafam dadi madam gi pabung na singwa wafam si amukta saguduk tab. Matik charaba machasing damak luhongba matam hendokini haidana pakhatchaba wazaba mi paisaba haibase mama ampa oi bishinga dugi sapsaba mathaudangni aidi wafam se udongnak pada koi kesi maramdi aigi punchida aina ningjaba aina kanjaba kana sulijakti lana lobinu ko mi oi bakhudimak magi tongan ba personal problem leibani aidi mahaushana migi damak ta wari sabase ai kya pamjadi hoi ai su serious su sem pamje adu mafam na matamna mebagi wakhana lekphi khongbom kya matam gi matung ina hong manai bidi taibang mon chane hong manai bai bisidi ai khoi mioi ba khakta natana mohuk sa so hong manai lana lobin ko officially aina do mui kai khumna sei ai gi se marupa moi bagi nupa nupi hai badu len magi sum phondok se Anthony na haibing ni shibu kaino please don't mind madam ai gi punchida nakpuru mi kuptagi Palefong khang da bai bdo re aina nakpo aigi punchigi oiregi khalure aigi wafum sida adumna yabi banatraga yabi da batonga na thamlaga aigi wafum si ta pau din dabi langne aina ngu thamoi sing nusi Anthony nangi wafam adu aina accept to bungam de haibigi damak nang aibu warogano aigi damak to oinadi nupa ni bi obi yubang gi wakhal aingona thodun aigi wasta tabi please hiramasi koi makhata na wari sa please aina haizaba sa tabi yo adomsu lamdam sigi mati chara officer mani yaragadi yauna batobi aigi wafam sida officially protocol kai na dikan bi gano nungsibagi mafam dadi achaubu masa haibam leitam aina nupa oiruguna wafam se aina udopom thu yaibagi sum hudok sabane mashida bo ina harago dirbu subukarino hen aigi punshigi thaurang haibadu leitrabasu ai ngasishu nangi damak khongpham hongdana lepli hen wari sabu suyare ada hospital adum lengdana lebiyo yadro mafam sida karigi da maklak biri banu
ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜ ꯂꯥꯛꯀꯦꯅ ꯈꯜꯂꯝꯕꯅꯦ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯆꯥꯎꯔꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯀꯥꯏꯕ ꯄꯣꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯏꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯅ ꯀꯧꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯝꯕꯗꯤ ꯅꯪꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯅ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯤꯡꯂꯝꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯕ ꯑꯃꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅꯁꯨ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯑꯩ ꯇꯧꯔꯣꯏ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯔꯛꯑꯅꯨ ꯑꯩꯒꯤ ꯁꯛꯁꯤ ꯎꯠꯇꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯑꯩ ꯆꯠꯂꯒꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯗꯕꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯅꯪꯒꯤꯗꯃꯛꯇ ꯋꯥꯒꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯨꯗꯨꯅꯅꯤ ꯃꯗꯨꯅꯕꯨ ꯌꯥꯝꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯀꯧꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯎꯅꯕꯗ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯄꯥꯎ ꯑꯩ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯩ ꯃꯗꯨ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯔꯤ ꯁꯝꯅꯗꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯣꯏꯒꯗꯧꯕꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯒꯗꯧꯕꯗꯤ ꯅꯠꯇꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩ ꯃꯇꯝ ꯈꯔ ꯌꯥꯎꯔꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯑꯃꯠꯇ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯂꯩꯇꯦ ꯃꯥꯡꯂꯕ ꯑꯩꯒ ꯅꯛꯅꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯉꯣꯏ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯤꯄꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯀꯅꯥꯅꯁꯨ ꯐꯠꯇꯕ ꯃꯆꯨ ꯇꯩꯁꯤꯟꯕ ꯉꯝꯂꯣꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯅꯪꯕꯨ ꯈꯛ ꯂꯥꯞꯊꯣꯛꯄ ꯉꯝꯗꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯅ ꯑꯃꯨꯛꯇꯪ ꯈꯟꯈ꯭ꯔꯕꯗꯤ ꯍꯥꯏꯅꯔꯤꯕꯁꯦ ꯀꯥꯟꯅꯗꯕꯗ ꯅꯪꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯅꯪꯗꯤ ꯂꯝꯗꯝꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯗꯨꯅ ꯃꯄꯥꯟꯒꯤꯅꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯅꯦ ꯑꯆꯧꯕ ꯃꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯤꯆꯠ ꯁꯥꯖꯠꯇ ꯄꯨꯝꯅꯃꯛ ꯈꯦꯠꯅꯕꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯞꯄꯒ ꯈꯨꯡꯒꯪꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯀꯞꯄꯒ ꯑꯅꯤꯗꯨꯒꯤ ꯈꯦꯠꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯕ ꯃꯩꯁꯥꯛ ꯑꯗꯨꯗꯤ ꯑꯃꯠꯇ ꯅꯪ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯃꯔꯩ ꯌꯦꯠꯀꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤ ꯅꯪ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯔꯝꯈꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯂꯦꯞꯄ ꯍꯩꯇꯕꯤꯅꯤ ꯃꯗꯨꯇꯅ ꯑꯩꯒꯤ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛꯇꯤ ꯑꯃꯨꯛꯇꯁꯨ ꯇꯧꯔꯣꯏ ꯑꯩ ꯇꯧꯔꯣꯏ ꯂꯨꯄꯥ ꯂꯥꯛ ꯇꯔꯥꯅꯤ ꯂꯧꯁꯤꯜꯂꯨ ꯍꯦꯟ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯐꯅꯅꯕ ꯂꯥꯏꯀꯟꯅꯈꯤꯁꯤ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯧꯕꯅꯤ ꯏꯟꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯒꯦꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯩ ꯂꯧꯔꯣꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯂꯧꯔꯣꯏ ꯑꯩꯒꯤ ꯁꯦꯜ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯪꯖꯕ ꯁꯦꯜ ꯍꯥꯏꯕꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯦꯟ ꯁꯤ ꯂꯧꯁꯤꯜꯂꯣ ꯄ꯭ꯂꯤꯖ ꯍꯦꯟ
실로 hꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯌꯥꯔꯦ ꯅꯪ ꯆꯠꯂꯣ ꯑꯗꯨꯕꯨ ꯍꯦꯟ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯩ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯖꯍꯧꯒꯦ ꯃꯁꯤ ꯑꯩꯒꯤ ꯄꯥꯝꯖꯕꯅꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ 하여 ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯏꯕꯤꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯌꯥꯕꯤꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯍꯦꯟ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯈꯛꯇꯃꯛ ꯇꯥꯕꯤꯌꯨ ꯌꯥꯔꯦ ꯅꯪ ꯌꯧꯔꯣ 시댕 앞 펌지 땀나 야래 그래서 떠오르로이다 hꯧꯖꯤꯛꯇꯤ 메디컬 사이언스시나 샤콜러브니나 나리바 나바도 그런 말 라이옹노 하비도 닥터나 좀 다이그노스 타우레라가 아나바두기 샤나바 히닥도 타라가 아둠 바라바니 이샤기쇼 닥터나 피레이베 히다도 장나이나 샤로 포타로 아사오 와칸도 타도 파도 와칸 칼로라노 아둠 바라니 땀나 바보 황우야 이내도 너희들 레키바 이사싱도 아무것도 럭신비로게라 예 아두게 난 가림 칼로라노 너네 돈도 아이나 하이라마바니 ngasi nang jo yum dala ani angang sing do khara pubiro idana nane to na porani karim khalu ꯄꯤꯛꯂꯤꯕ ꯏꯆꯥ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯄꯥꯕꯨꯡ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯦꯗꯅ ꯍꯥ ꯅꯪꯅ ꯍꯟꯗꯛ ꯅꯥꯕꯁꯤꯗꯒꯤ ꯍꯦꯟꯊꯣꯏꯗꯤ ꯑꯩꯗꯤ ꯌꯥꯝ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯌꯨꯁꯨ ꯊꯛꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯅꯥꯕꯒꯤ ꯑꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯥꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯜꯂꯨꯗ꯭ꯔꯕꯅꯤꯅꯦ ꯊꯥꯖꯗ꯭ꯔꯕꯅꯤꯅꯦ ꯅꯪꯒꯤꯅꯦ ꯃꯩ ꯊꯥꯗꯣꯛꯄꯤꯒꯤ ꯍꯥꯏꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯗꯨꯒꯤ ꯄꯩꯁꯥ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯍꯟꯖꯟꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯔꯀꯥꯔꯗ ꯃꯔꯤ ꯂꯩꯅꯕꯗ ꯆꯦ ꯏꯈ꯭ꯔꯦ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯏꯈ꯭ꯔꯕꯅꯤ ꯃꯇꯝꯕꯨꯗꯤ ꯈꯔ ꯆꯪꯖꯔꯕꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯐꯪꯅꯤꯗ ꯄꯥꯕꯨꯡ ꯁꯔꯀꯥꯔꯅ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯃꯌꯥꯝꯒꯤ ꯁꯦꯟꯗꯣꯏꯅꯤ ꯃꯤꯒꯤ ꯄꯤꯅꯤ ꯇꯧꯔꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯄꯤꯗ꯭ꯔꯕꯗꯤ ꯍꯥꯠꯀꯦꯒ ꯇꯨꯞꯀꯦꯒ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯍꯦꯟꯊꯣꯏꯒ ꯅꯕꯥꯅꯤ ꯇꯥꯟꯅꯔꯦꯔꯒ ꯃꯤꯒꯤ ꯃꯔꯟꯁꯤꯡꯗ ꯁꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯣꯏꯕ ꯑꯩꯅ ꯍꯦꯟꯊꯣꯏꯗ ꯍꯪꯕꯗꯗꯤ 마기 머룩 어머대기 아주 마띵 어머 방에 따이네 이거. 바보, 아이 카나다기 수마띵 로바 밤데. 마띵 방비라고 하이버시 마시쇼 따라이는 로고 좀 되네 비마. 마기 마띵 그 밤도 아야니 대시. 마띵 방과 하이버시다 마칼라니 레거니. 아마나 마사기 오저바 티레라가 마띵 방과 아마. 아두가 아마나 마사기 오저바 뿌노 막 타도 에라가 까톡버가 로이는 마띵 방과 아마. 학상나 머로만 누가 있지가 아이나 성딩 억다나네 후탈라가라 타울이야라가 시그라디네 너희 누가 오세네 아이들이 너희 텔로 너 하이 되네 하이 아주 많이 하이고 홍디네 무슨 영하고 시디야 어이 슈이 샤이 하이버세 아인기고 입었던디 방링아이 오이네 항아브라
인디안 페널 코드 섹션 302기 마동이나 수이샷 도기 호너를 미도 단디 방거든 항아브라 수이샷 하이버시다 낭 나사기 윌링 플리 프란 아마디 낭 여사나 야닝바 아마 야위 하이드는 수이샷 도리기네 아이 마동도 하이드는 고 나빠제 오긴 내주는 강이드나 강드나 내봐 와팜시나 아코이 바봉기 와싱세 아이디 오토라 따사니 기트 아야 시 미니스터가 와리 사리에 십 세크레터리도 야우리에 꼬나 떨어 담아 아나바가 많이 떠라 바래 레이 바봉 술래 이봉어 레셩 낭시 이번에 좀 우보다 낭시 본시에 초록도 살라서 이몽들 내려서 나 공다 좀 납드나 레이네 이봉어 바봉 마시 레이나네 바봉 모바일지 빠이리면 그누가이 빠이들 간이 사실 레범 잡은 강대 바봉 시부리 바봉 모바일 등 하고 미기 모바일제 통로 손만 맞담다 미 하트 어택 동 시내림니 마 라잉 너버 독터 레이티 히닥 독트리 마기 라잉 고 로션 이 모바일도 톡비르보다 아나바 캬오 버리 바봉 수미 샤나 하이버 수미 낭이 마루 그누피 아이 샤누피 마시에 닥터는 라이옹 하이레 라이옹도 샤나베 히닥 타레 어두부 파티네 어둠 슈거트는 숨을 이것이고 그럼 많이 다루 파거다기 바봉 마기스 디 블로케나 사텍 파니 바봉 블로케나 사텍 파이지 센포트 망기 위에 아와부 에네림니 미 레이터비 야오네림니 바랑 하나 거기 다들 한번 레이드리 바봉 당신 에나 사우닝 할때 나온데 있다네 자락자니 앵원데 따이네 비누고 아이디 미기 레스폰시블가 로봉 감저를 거 아이디야 라이라 할로 아이 뱅콕들 레예 예 시부 뱅콕네 미팅 한번 떠오리 꼬나 떨어 이봉어 레셩 이바디 낭원다 다르카 레락보다 폰 갖다 오고도 없이 기하이 바보 까림도 간비누 바보 바보 hꯧ지क मतमसे मोबाइल पाइगे हाइसन बाइतरी पाइरो के कानद्रे बाबू अदु हाइसन दे इन्फॉर्मेटिव ति ओइद्रेदना बाबू मतम मद नुपी सिंग फनयाम केरगसु नासो मम थिएटर के मदु केबा मालमदे थबक सुम मीने फनयाम पोथारगसु बिरी मसै म सिंगदर के मदु पोथाबा मानदे अदुमाइना बाबू पाखंग सिंजन नाकोंग द मोबाइल म थिएटर गदि मदु पाखंग मानदे अदुना इसु मानेना खरगे होना जैनि बाबू कानिंग दबना सिरे बि म नंग सुक्सै सिरोय नंग सिदेना होना या वागरसानि को हेनुर का दुइजाना खोइन ए कुनि ऑफिसर सोबसिं लाइने हंदक दी हेन मोनि सियाम कन पुंखले करि लेर जानो को माइ लाउन है कनानो नै बुङो सिबो लेंजलो यस बाबू आइगे मरुपने कॉलेज तमिनारपा बाबू एमसीएस ऑफिसर ने हौजे हौजे माउदी एस दियो ने पुरी बने अखोय मियावनि मरुपने बाबू फरे लेंजलो अदु दी इसा होय नो होय नाम ला आमनिना इपा मु युम नंग हाता यौरु खिगेना नोय वारि वताइ साहो गोको हाय बेमा इपा युम नंग हाता यौरु खिगे अदु खरि गुमने नंग ना मरु ओइबा नंग हाइनियो प इ पाउ लेरते इपा दा पाउ हाइरो को हाय अदु गने नंग इपा दा खरि गुम्बा अरुबो पाउ म फोन दे हाइनिंग लेशंग दनि मोबाइल दा हाइ लकन को हाले ऑफिसर सोबला पस दी करिने सेवा तमनि तो याने इपुन मोक्सन कनो याजरे तालेशन आइदी सादुम थानिंगे आइना हक्सांगा मगदी आइना ओइना दुम लोलसु याबे यानी दा हक्सांग हमदने आई यानी केम सेमबिरो ए कन खनुनो मोय मुंगसिदा खोय मियाम चंगना पान बने यानी आई लोलगे हिंदू बेले तबरा लेती बेबी आई नो नंग याना बसंगे दुगा वाम सही लाकने हाय बेदरगे नोय हेन सेम सौनिबो कदरगे हाइशिबो मागी से खनबो बुसुमाले आइबुतिना को मरुब अमोइन खंदब सुमाले नंग हाइबदा माना यादब करी यारोबगे आइना इगिदमक माबु नुपी अमा खकर मतेंग पाक्सिन बिना बाय नुपी होय नुपी हाइशिबो पंजाब द दिसि होइबने चंडीगढ़ लेबे हौजिक हौजिक ना मा इम्फाल की सामपत लेबे मयुमदा थोरक्तुन लेबे ममिंग लांगइन का हेनगा मखोइनी स्कूलिंग दगी कॉलेज लाइफ होतिन एनीवे मखोइनी लुन तिनब मरुबने हाइबसिमदि खंगे अदुबो हौजिकति मा नुपी दुग तिनबद मतिक मा पचाद्रे आइबदी नुपी दुदि असो गुमसक ओइरे मैतै मसादा मानै गोदगी केदर मैं जरबसो आइगे दिनु मा पसानै वन डे आई सोइगे प्रमोशन दा आईएस ऑफिसर ओर पाइबसिमदि सोइद्रम दंग हाइबा जुमे एथोनी मपासाना बबशन अमतोइना पुनगदब अदुबो हेनगी मोंगसि मोन मुक फदब मियावदो आइनो वाफम से हाइरो मिकुपदुदगी मागा नुपी दुग तन्न थाना अदुमक पुनखिबे वाने हा माना दुम तरोंगदब मादे माना दुम तरोगा सुबदु ठीक नेमरा थाला बाहर तादुना तोकदी ओइ ओइ वातो कोने
ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯦꯟꯊꯣꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯈꯜ ꯊꯦꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯏꯊꯧ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯗ ꯑꯄꯤꯛꯄ ꯋꯥꯈꯜ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯪ ꯂꯩꯔꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯦꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯍꯦꯟꯁꯨ ꯑꯗꯨꯃꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯂꯣꯏꯅꯔꯝꯒꯗꯕꯅꯣ ꯑꯩꯅꯗꯤ ꯍꯦꯟꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯅꯪ ꯆꯦꯛꯁꯤꯟꯅꯕ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯦꯟꯊꯣꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯈꯜ ꯊꯦꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ ꯁꯤꯕ ꯁꯤꯗꯕ ꯍꯥꯏꯗꯨꯅ ꯋꯥꯒꯤ ꯋꯥꯅꯤꯅꯦ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯂꯩ ꯍꯦꯟꯒ ꯅꯨꯄꯤꯗꯨꯒ ꯁꯨꯡꯇꯥ ꯇꯥꯟꯅꯗꯦ ꯋꯥ ꯂꯣꯏ ꯅꯨꯄꯤꯗꯨꯅ ꯆꯠꯐꯝꯗ ꯍꯦꯟꯁꯨ ꯆꯠꯂꯤ ꯅꯨꯄꯤꯗꯨꯅ ꯂꯩꯐꯝꯗ ꯍꯦꯟꯁꯨ ꯂꯩ ꯌꯨꯒ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯍꯦꯟꯊꯣꯏꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯐꯕ ꯁꯥꯗꯅ ꯌꯨ ꯊꯛꯄꯒ ꯇꯣꯛꯈ꯭ꯔꯦꯗꯅ ꯑꯁ ꯃꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯗꯕꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯦꯟꯊꯣꯅꯤ ꯋꯥꯐꯝ ꯑꯁꯤ ꯉꯥꯡꯅꯔꯒꯨꯝꯁꯤ ꯄꯥꯎ ꯑꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯄ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯏꯕꯦꯕꯤ ꯑꯩ ꯅꯪꯕꯨꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯦꯟꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩ ꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯀꯩꯗꯧꯕꯒꯤ ꯑꯗꯨ ꯑꯦꯟꯊꯣꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯅꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯃꯇꯦꯡꯁꯤꯅ ꯀꯩꯅꯣ ꯑꯦꯟꯊꯣꯅꯤ ꯑꯩꯒꯤ ꯀꯔꯕꯥꯔꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯒꯥꯔꯤ ꯃꯆꯥ ꯇ꯭ꯔꯛ ꯃꯔꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯤꯡꯅ ꯃꯩ ꯊꯥꯕꯗ ꯄꯨꯜꯂꯞ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯀꯔꯕꯥꯔ ꯄꯨꯡꯁꯤ ꯁꯤꯔꯦ ꯑꯩ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯍꯦꯛꯇꯒꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯍꯥꯛꯅ ꯒꯦꯔꯦꯟꯇꯔ ꯑꯣꯏꯕꯤꯔꯒꯗꯤ ꯑꯩ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯕꯦꯡꯛꯇꯒꯤ ꯂꯧꯕ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯕꯦꯕꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯂꯣꯟ ꯁꯤꯡꯅꯕ ꯃꯇꯝ ꯅꯠꯇꯦ ꯒꯦꯔꯦꯟꯇꯔ ꯃꯨꯟꯅꯕ ꯃꯇꯝ ꯁꯤ ꯋꯥꯁꯤ ꯉꯥꯡꯅꯒꯨꯝꯁꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤꯌꯦ ꯑꯩ ꯅꯪꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯣꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯒꯨꯝꯁꯤ ꯄ꯭ꯂꯤꯖ ꯑꯦꯟꯊꯣꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯣꯏꯅꯦ ꯃꯔꯨꯞ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯔꯨꯞ ꯊꯥꯖꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯍꯦꯟ ꯐꯥꯎꯕ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯆꯥꯟꯁ ꯂꯧꯁꯤꯟꯈꯤꯕꯁꯤ ꯕꯦꯕꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯁꯤꯅ ꯑꯩꯅꯁꯨ ꯋꯥꯔꯤꯕꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯂꯝꯂꯥꯟꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ 시마 ꯀꯧꯖꯔꯤ ꯌꯥꯏꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯉꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯆꯦꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯗꯨꯀꯥꯟ ꯐꯪꯉꯦ ꯊꯣꯡ ꯂꯣꯟꯗꯨꯅ ꯇꯠꯂꯦ ꯏꯆꯦꯃꯅ ꯑꯩꯒꯤ ꯒꯥꯔꯤ ꯄꯤꯕꯤꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯌꯥꯏꯕꯤ ꯑꯩ ꯗꯨꯀꯥꯟ ꯁꯣꯏꯗꯅ ꯍꯥꯡꯒꯅꯤ ꯃꯇꯝ ꯈꯔ ꯉꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯔꯥ ꯍꯥꯠꯂꯣꯏ ꯀꯦꯊꯁꯅꯗꯅ ꯅꯧꯊꯁꯅꯗꯅ ꯌꯥꯄꯣꯠꯇꯗꯤ ꯏꯆꯦꯃꯅ ꯄꯨꯝꯅꯃꯛ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯣꯏꯅ ꯒꯥꯔꯤ ꯄꯤꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯦ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯌꯥꯏꯕꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯐꯔꯛꯇꯕꯁꯨ ꯃꯉꯥꯏꯔꯤ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯕ꯭ꯂꯣꯀꯦꯠꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤꯅꯦ ꯍꯦꯛ ꯇꯧꯔꯒ ꯕ꯭ꯂꯣꯀꯦꯠ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯒꯥꯔꯤ ꯐꯪꯕ ꯃꯇꯝ ꯑꯣꯏꯔꯒ ꯕ꯭ꯂꯣꯀꯦꯠꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯤꯒꯤ ꯃꯌꯨꯝꯁꯦ ꯆꯥꯒꯔꯣꯗꯅ ꯃꯤꯒꯤ ꯃꯌꯨꯝ ꯅꯠꯇꯦ ꯃꯤ 이만하면 맵니 개노. ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯗꯨꯕꯥꯏꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯉꯍꯥꯟꯗ ꯗꯨꯕꯥꯏ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯀꯔꯥꯏꯗ ꯗꯨꯕꯥꯏ ꯂꯩ ꯍꯥꯏꯕ ꯍꯥ ꯃꯥꯅ ꯃꯅꯥ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯒ ꯃꯤꯅ ꯋꯥꯎꯒꯥꯏꯗ ꯂꯩ ꯍꯥꯏꯔꯒ ꯀꯔꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯅꯦꯎꯅꯦ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯥꯏꯗ ꯂꯩꯕ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯥꯏꯗ ꯂꯩꯅꯣꯕ ꯅꯪ ꯅꯅꯥꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯀꯔꯥꯏꯗ ꯖꯄꯥꯟ ꯍꯥꯏꯔꯒꯦ ꯍꯣ ꯀꯣꯡꯄꯥꯟꯗ ꯑꯩ ꯌꯥꯝ ꯆꯥꯏꯗ ꯉꯥꯏꯈꯣꯅꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯥꯏꯗ ꯂꯩꯕ ꯅꯪꯕꯨ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ 나나도 그거 생각고 그래도 실롱 하게 리롱 해봐 리롱은 산자는 쟤네 살레 있잖아 봐 멋진 얘기하다 튀노니 가와들 해 해주는 까이들 해봐 남부 가와들 해 다이네 가와다
ꯍꯧꯖꯤꯛ ꯈꯛ ꯆꯠꯂꯨꯕ ꯀꯩꯅꯣꯅꯦ ꯑꯩ ꯌꯥꯝ ꯆꯥꯏꯗ ꯕꯩꯖꯤꯡꯗ ꯂꯩ ꯍꯥꯏꯗꯅ ꯀꯗꯥꯏꯗ ꯂꯩꯅꯣꯕ ꯀꯔꯤꯕ ꯅꯆꯤꯟ ꯊꯤꯗꯅ ꯅꯪꯕꯨ ꯕꯩꯖꯤꯡꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯀꯔꯥꯏꯗ ꯕꯩꯖꯤꯡ ꯍꯥꯏꯔꯒꯦ ꯅꯪ ꯅꯅꯥꯗꯣ ꯗꯥꯛꯇꯔꯗ ꯌꯦꯡꯊꯣꯛ ꯃꯤꯅ ꯐꯣꯏꯖꯤꯡ ꯍꯥꯏꯔꯒ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯈꯪꯉꯕ ꯍꯣꯏ 이bun아 ꯅꯪꯒꯨꯝꯕ ꯅꯨꯄꯥꯒꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔ 하시니 사금지 와리 숙자 사금지 아이 빠샤 강함들에 아두 저렇게 메시지 소리 다는 제대로 파래 가나데세 저울랑들아 아이네 론바 사나 마밍 살림니 시dum 탁도시 사토해 아이 사토해 사토게 미네 사토 아이 저울랑 살리냐 프레셔 쿠커 감 살리냐 비야 능 그는 너니 막 탕닝들아 봐 파리야도디 미 아노 볼라거든 부토랑나 탐잘로 ꯉꯥꯏꯈꯣ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝ ꯂꯩꯔꯤ ꯑꯩ ꯍꯧꯖꯤꯛꯅꯦ ꯑꯩ ꯃꯤ ꯑꯝꯇ ꯋꯥꯔꯤ ꯁꯥ ꯌꯥꯗ꯭ꯔꯤ ꯑꯩ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯑꯩ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯀꯛꯏ ꯑꯗꯨ ꯐꯥꯎꯗꯨꯐꯥꯎ ꯃꯤ ꯋꯥꯔꯤ ꯁꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝ ꯂꯩꯔꯤ ꯍꯥꯏꯕ ꯁꯣꯝꯗꯅ ꯑꯩꯅ ꯆꯦꯟꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯃꯤꯒꯤ ꯃꯦꯝꯁꯦ ꯆꯥꯒꯂꯣꯗꯅ ꯅꯪ ꯍꯥꯏꯁꯤꯀꯣ ꯅꯪ ꯑꯩꯅ ꯀꯛꯏꯁꯦ ꯁꯦ ꯕꯨꯛ 5ꯅꯤ ꯃꯌꯥꯝꯗꯨ ꯃꯅꯨꯡꯗ ꯇꯤꯀꯦꯠ ꯑꯃ ꯁꯣꯏꯗꯅ ꯐꯥꯎꯔꯗꯕꯅꯤ ꯑꯗꯨ ꯐꯥꯎꯗꯨꯐꯥꯎ ꯃꯤ ꯋꯥꯔꯤ ꯁꯥ ꯌꯥꯗ꯭ꯔꯤ ꯅꯪꯅ ꯊꯕꯛ ꯂꯩꯇ꯭ꯔꯒꯅ ꯍꯌꯦꯡꯗꯣ ꯉꯟꯇꯥ ꯂꯥꯛꯑꯣ ꯍꯌꯦꯡ ꯎꯅꯁꯦ ꯅ꯭ꯌꯨꯌꯣꯔꯛꯇ ꯅ꯭ꯌꯨ ꯁꯦꯀꯣꯟꯗ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯈꯪꯒꯅꯤꯅ ꯅꯪ ꯍꯦ ꯅꯪꯁꯤꯅꯦ ꯑꯩꯒꯤ ꯒꯥꯔꯤꯗ ꯕꯕꯥ ꯊꯨꯅ ꯄꯤꯔꯛꯑꯣ ꯆꯜ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯅꯈꯣꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯃꯇꯦꯡꯗ ꯂꯧꯕ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯂꯣꯠꯇ ꯂꯩꯕ ꯅꯊꯧꯅꯥ ꯑꯐꯕ ꯁꯥꯔꯒ ꯅꯊꯧꯅꯥꯁꯨ ꯌꯥꯎꯗꯕ ꯅꯁꯛꯇꯣ ꯌꯦꯡꯗꯦ ꯆꯜꯅ ꯑꯗꯨ ꯌꯧꯅ ꯊꯥꯖꯗꯕꯗꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯗꯕꯗ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯕ꯭ꯂꯣꯀꯦꯠꯀꯤ ꯃꯤꯡꯗ ꯆꯠꯊꯔꯤꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏ ꯑꯃꯅꯤꯅ ꯃꯥꯌꯣꯛꯅ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕ ꯂꯝꯐꯝ ꯍꯥꯏꯕꯁꯤꯗꯤ ꯃꯥꯌꯣꯛꯅꯕꯗ ꯃꯥꯏꯊꯤꯒꯗꯕ ꯂꯩꯔꯗꯤ ꯃꯥꯌꯣꯛꯅꯗꯕ ꯐꯩ ꯅꯈꯣꯏꯕꯨ ꯁꯦꯜ ꯄꯤꯗꯅ ꯑꯩꯅ ꯊꯥꯔꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯣ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯃꯇꯝꯗ ꯉꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯆꯥꯈꯠꯇ꯭ꯔꯥ ꯅꯁꯛꯇꯣ ꯌꯦꯡꯗꯦ ꯆꯜ ꯑꯩꯈꯣꯏꯕꯨ ꯑꯗꯨ ꯍꯥꯟꯅ ꯌꯥꯝ ꯂꯥꯟꯁꯨ ꯈꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝ ꯍꯟꯊꯅꯁꯨ ꯌꯦꯡꯒꯅꯤ ꯑꯃꯔꯣꯝꯗ ꯑꯗꯣꯝꯒꯤ ꯄꯥꯕꯨꯡ ꯑꯪꯀꯜ ꯃꯦꯅꯦꯖꯔ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯤꯁꯛ ꯍꯥꯏꯌꯣ ꯁꯦꯜꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯀꯔꯤ ꯍꯤꯔꯝꯗ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯤꯡꯗꯨ ꯍꯟꯖꯅꯕ ꯑꯩꯈꯣꯏ ꯀꯩ ꯇꯧꯖꯧꯒꯦ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯕ ꯌꯥꯕ ꯃꯇꯦꯡ ꯑꯝꯇ ꯂꯩꯇꯦ ꯅꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯄꯤꯕ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯄꯤꯅꯤꯡꯉꯥꯏ ꯂꯨꯄꯥ ꯐꯥꯎꯕ ꯂꯩꯇꯦ ꯃꯤꯒꯤ ꯃꯔꯟꯗ ꯈ꯭ꯋꯥꯡ ꯀꯣꯏꯕꯗ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯐꯥꯎꯕ ꯕꯅꯥ ꯊꯝꯈ꯭ꯔꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯕꯗꯤ ꯃꯤꯅ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯒꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒꯅ ꯍꯥꯏꯌꯣ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯤꯁꯇꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯈꯔꯕ ꯂꯨꯄꯥ ꯂꯥꯛ ꯌꯥꯝ ꯂꯩ ꯍꯥꯏꯗꯥꯏ ꯃꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯛꯑꯣ ꯑꯩ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯁꯤꯡꯒꯦ ꯆꯜ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯆꯪꯉꯤ ꯌꯥꯝ ꯇꯞꯄꯅꯤ ꯁꯤ ꯅꯠꯇꯕ ꯌꯥꯝ ꯊꯨꯕ ꯏꯆꯟꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯠꯇ꯭ꯔꯒ ꯏꯆꯟꯒꯤ ꯌꯦꯡꯅꯕ ꯂꯩꯔ ꯍꯥꯏꯌꯣ ꯃꯊ꯭ꯋꯥꯏ ꯂꯧꯊꯣꯛꯀꯦ ꯍꯥꯠꯇꯣꯛꯎꯔ ꯁꯣꯏꯅꯥꯏꯍꯜꯂꯨꯔ ꯍꯥꯏꯕꯣ ꯏꯆꯟꯒꯤ ꯍꯤꯡꯒꯣꯜ ꯃꯟꯊꯥ ꯂꯧꯋꯦꯗꯣ ꯀꯅꯥꯅ ꯃꯃꯤꯡꯗꯨ ꯄꯤꯔꯣ ꯃꯉꯣꯟꯗ ꯄꯩꯁꯥ ꯂꯧꯔꯒ ꯑꯃꯨꯛ ꯍꯟꯗꯣꯛꯅꯕ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯀꯅꯥꯒꯨꯝꯕ ꯂꯥꯛꯇꯦ ꯏꯆꯟ ꯅꯥꯀꯟ ꯋꯥꯏꯗ ꯁꯦꯟ ꯊꯧꯔꯕ ꯃꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯒꯦ ꯑꯩ ꯂꯩꯁꯤꯗꯤ ꯐꯔꯦ ꯅꯍꯥꯛꯀꯤ ꯋꯥ ꯇꯥꯕꯗ ꯑꯩꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯄꯨꯡꯐꯥ ꯐꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯤ ꯀꯩꯗꯧꯕ ꯋꯥꯗꯣꯏꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯗꯨꯕꯨ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯄꯟꯖꯥꯕꯇ ꯗꯤꯁꯤ ꯑꯣꯏꯕꯤ ꯄꯟꯖꯥꯕꯇ ꯗꯤꯁꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤꯗꯣ ꯂꯥꯡꯂꯦꯟꯗꯣ ꯀꯩ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯃꯍꯥꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯏꯆꯜꯒꯤ ꯌꯦꯛꯅꯕꯗꯨ ꯑꯍꯤꯡ ꯃꯃꯤ ꯑꯣꯏꯍꯜꯂꯨꯅꯨ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯦ ꯈꯪꯉꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯩ ꯏꯆꯟ ꯊꯣꯡ ꯁꯣꯏ ꯇꯥꯍꯟꯒꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯑꯔꯦꯞꯄꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯨ ꯁꯤꯔꯕꯅꯤ ꯂꯥꯡꯂꯦꯟ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯀꯞꯄꯤꯔꯣ ꯁꯦ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯋꯥꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯁꯦ ꯀꯞꯀꯅꯨ ꯁꯤ ꯃꯄꯥꯟꯅꯤ ꯃꯤꯅꯧꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯦ ꯅꯪꯅ ꯃꯤ ꯃꯥ ꯍꯥꯏꯔ ꯅꯤꯡꯁꯤꯡꯉꯩꯅꯦ ꯑꯩꯅ ꯀꯅꯥꯅꯣꯝꯒ ꯂꯥꯛꯃꯤꯟꯅꯩ ꯃꯤꯕꯨ ꯀꯅꯥꯅꯣ ꯂꯥꯡꯂꯦꯟ ꯑꯦꯟꯊꯣꯅꯤꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯥꯒꯤ ꯋꯥꯗꯣ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯊꯣꯡꯒꯥꯟ ꯃꯌꯥꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡ ꯂꯩꯍꯧꯏꯗꯨꯕꯣ ꯀꯣꯟꯊꯣꯡꯗ ꯍꯧꯔꯤꯕ ꯕꯣꯀꯨꯜ ꯄꯥꯝꯕꯤꯁꯤ ꯌꯦꯡꯉꯝꯕꯅꯤ ꯃꯍꯧꯁꯥꯒꯨꯝ ꯃꯁꯤꯁꯨ ꯑꯗꯨꯝ ꯐꯖꯔꯤꯀꯣ
ꯑꯩꯒꯤꯗꯃꯛ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯗ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯕꯥꯅꯤ ꯈꯪꯅꯔꯣꯀꯣ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ ꯍꯦꯟꯁꯦ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞꯅꯤ ꯑꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ ꯑꯩꯅ ꯅꯪꯒꯤ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯄꯨꯊꯣꯔꯛꯀꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯇꯥꯂꯤ ꯁꯪꯂꯩꯕꯅꯤ ꯑꯦꯟꯊꯣꯅꯤ ꯂꯥꯛꯑꯕꯒꯤ ꯆꯥ ꯂꯣꯜꯂꯨꯅꯤꯅ ꯏꯃꯨꯡ ꯆꯠꯈꯤꯕꯅꯤ ꯐꯣꯟꯗ ꯂꯦꯜꯂꯒ ꯂꯩꯔꯝꯃꯅꯤ ꯇꯧꯔꯤꯗꯣ ꯐꯣꯟꯕꯨ ꯍꯦꯛ ꯂꯥꯛꯑꯗꯤ ꯃꯥ ꯇꯧꯕꯗꯣ ꯊꯕꯛꯀ ꯂꯣꯏ ꯀꯥꯎꯕꯅꯦ ꯑꯦꯅꯤꯋꯦ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯖꯔꯛꯄꯅꯤ ꯅꯪꯒꯤꯁꯨ ꯐꯤ ꯑꯃ ꯌꯥꯎꯕꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯐꯅ ꯂꯩꯖꯗ꯭ꯔꯕꯁꯨ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯐꯤꯔꯣꯜ ꯑꯩ ꯀꯅꯥꯗꯁꯨ ꯊꯣꯜꯍꯟꯗꯦ ꯌꯥꯝ ꯂꯥꯟꯅ ꯈꯥꯏꯅꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯌꯥꯝ ꯆꯝꯅ ꯂꯩꯖꯔꯛꯄꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯣꯝ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃꯅꯤ ꯚꯥꯔꯠꯀꯤ ꯈꯪꯍꯩꯔꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯤꯅꯤ ꯍꯥꯏꯗꯅ ꯈꯜꯂꯕꯤ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤꯅ ꯍꯪꯒꯠꯅ ꯈꯨꯝꯕꯒꯤ ꯏꯇꯤꯛꯇꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯔꯨꯞ ꯀꯅꯥꯕꯨꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯈꯪꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯤꯁꯤꯡꯕꯨ ꯄꯥꯛ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯃꯔꯨꯞꯄꯨ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯧꯕꯅꯤ ꯃꯗꯨ ꯈꯛꯇꯗ ꯄꯨꯛꯅꯤꯡꯒꯤ ꯄꯣꯊꯥꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯦꯅꯤꯋꯦ ꯍꯟꯗꯛ ꯍꯦꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ ꯊꯛꯄ ꯂꯦꯞꯇꯨꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯗꯨꯗꯤ ꯌꯨ ꯊꯛꯂꯕꯗꯤ ꯃꯥ ꯎꯗꯨꯅ ꯂꯩꯇꯦ ꯑꯆꯦꯛꯄꯝ ꯊꯤꯔꯒ ꯐꯝꯗꯦ ꯌꯨ ꯊꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯑꯆꯨꯝꯕ ꯃꯥꯟꯗꯤ ꯇꯥꯟꯕꯅꯤ ꯌꯨ ꯉꯥꯎꯔꯕꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯂꯣꯠꯇꯨꯅ ꯈꯛ ꯊꯝꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯊꯥꯖꯩ ꯍꯦꯟꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯈꯛ ꯊꯥꯗꯣꯛꯂꯣꯏꯌꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯥꯌꯣꯛꯇ ꯑꯇꯣꯞꯄꯅ ꯀꯃꯦꯟ ꯄꯤꯕ ꯑꯩ ꯌꯥꯗꯦ ꯑꯗꯣꯝ ꯐꯅ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯂꯩꯁꯥꯕꯤꯅꯤ ꯄꯤꯛꯂꯤꯉꯩꯗ ꯐꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯍꯦꯟ ꯑꯩꯒꯤ ꯅꯨꯄꯥ ꯃꯆꯥꯁꯨ ꯑꯃ ꯂꯩꯔꯕ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯍꯥꯛꯀ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯆꯠꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯅꯥꯄꯜ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯆꯨꯝꯃꯤ ꯍꯦꯟ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅꯒ ꯇꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯆꯪꯏ ꯑꯗꯨꯒ ꯑꯃꯅ ꯍꯦꯟ ꯃꯤꯌꯥꯝ ꯅꯤꯡꯊꯣꯛꯄ ꯃꯤꯁꯛꯃꯛ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛꯁꯨ ꯑꯩꯅ ꯃꯤꯌꯥꯝꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯄꯤꯕꯃꯛ ꯅꯠꯇꯕꯅꯤ나 ꯃꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯇꯤꯟꯅꯖꯕꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯐꯝ ꯊꯣꯛꯇꯦ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯒ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯉꯥꯡꯂꯛꯄ ꯅꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯐꯤꯗꯥ ꯊꯥꯔꯣꯏ ꯉꯁꯤ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯕ ꯐꯪꯖꯕ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯃꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯂꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯩꯒꯤ ꯑꯣꯏꯒꯦ ꯉꯝꯕꯤꯅꯤ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯤꯠꯌꯦꯡ ꯂꯥꯜꯂꯛꯄꯤ ꯂꯝ ꯂꯥꯟꯕꯤ ꯑꯗꯨꯗꯅꯦ ꯈꯨꯗꯛꯇꯅꯦ ꯃꯃꯤꯠ ꯑꯗꯣ ꯀꯣꯊꯣꯛꯄꯁꯨ ꯉꯝꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯆꯤꯡꯅꯔꯤꯕꯗꯨꯒꯤꯗꯃꯛ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯠꯄ ꯌꯥꯗꯕ ꯑꯁꯦꯡꯕꯗꯣ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯒꯨꯝꯕ ꯍꯦꯟꯅ ꯑꯩꯕꯨ ꯍꯪꯂꯛꯂꯕꯗꯤ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ ꯍꯥꯏꯗꯅ ꯇꯝꯕꯤꯌꯨꯀꯣ ꯁꯤꯌꯥ ꯃꯥꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯣꯏ ꯍꯥꯏꯗꯅ ꯀꯩꯗꯧꯗꯣꯔꯤꯕ ꯑꯩꯁꯨ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ 그럼 sakre. Ma, ay langlendi. ꯆꯠꯈ꯭ꯔꯦ Kainoni. ꯀꯩꯅꯣ ꯑꯩꯅ ꯁꯪꯒꯥꯡ ꯂꯣꯟꯂꯝꯕꯗꯩ ꯁꯪꯒꯣꯝꯒ ꯊꯥꯛꯆꯤꯜꯂ ꯁꯪꯒꯣꯝ ꯑꯣꯟꯊꯣꯛ ꯄꯨꯊꯣꯛꯀꯦ ꯇꯧꯔꯀꯥꯟꯗ Ma duk thina di seloi. Nangna mona kari hairoge. Ha? Nangna mona kari hairoge ba? ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯝ ꯂꯥꯟꯕꯤ ꯀꯅꯥꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯤꯌꯦꯡ ꯂꯥꯟꯅ ꯋꯥꯈꯜ ꯂꯥꯟꯅ ꯌꯦꯡꯉꯒ ꯌꯨꯝꯁꯦ ꯆꯪꯕ ꯌꯥꯔꯣꯏ Oi. Kaino nang nungangiduna. Ha? Kaino nang nungangiduna.
ꯅꯪꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯉꯒꯦ ꯍꯥ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯉꯒꯦꯕ ꯑꯩ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯠꯇꯦ ꯃꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯁꯦꯡꯕ ꯁꯨꯝꯕꯗꯣ ꯈꯪꯗꯣꯛꯅ ꯍꯣꯠꯅꯒꯗꯕꯅꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯍꯦꯛꯇ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗ ꯍꯦꯛꯇ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯅꯠꯇꯦ ꯏꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯂꯩꯔꯕ ꯑꯩꯅ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯍꯦꯛꯇ ꯍꯣꯡꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯇꯔꯥꯏꯅ ꯂꯥꯡꯂꯦꯟꯅ ꯌꯥꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯉꯥꯎꯕ ꯀꯩꯝ ꯇꯧꯏ ꯌꯥꯏꯕꯤ ꯑꯩꯁꯨ ꯍꯦꯟꯒ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯂꯥꯡꯂꯦꯟꯗꯣ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯤ ꯃꯁꯥꯒꯤ ꯈꯟꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯌꯥꯏꯕꯤ ꯗꯥꯂꯦꯁꯪ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯀꯔꯤꯅ ꯊꯧ ꯂꯩ ꯍꯥ ꯅꯪꯒꯤ ꯀꯔꯤ ꯊꯧ ꯂꯩꯒꯦ 시점 사. ꯑꯩꯒꯤ ꯊꯧ ꯍꯥꯏꯕꯕꯨ ꯅꯣꯏꯅ ꯂꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯣꯏꯒꯤꯅ ꯈꯛꯇ ꯉꯥꯡꯕ ꯉꯝꯕꯁꯦ ꯑꯩꯒꯤ ꯊꯧꯅꯤ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕꯁꯦ ꯑꯩꯒꯤ ꯊꯧꯅꯤ ꯅꯪꯅ ꯂꯥꯡꯂꯦꯟꯗ ꯉꯥꯡꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯍꯦꯛꯇꯃꯛ ꯆꯠꯂꯣꯏ ꯑꯩꯗꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯀꯅꯤ ꯑꯩ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯁꯦ ꯑꯩꯅ ꯅꯣꯏ ꯆꯥꯛꯈꯨꯝꯗꯒ ꯆꯪꯉꯒ ꯆꯥꯒ ꯍꯦꯛꯇ ꯂꯣꯜꯂꯤꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯒꯁꯨ ꯑꯩꯅ ꯏꯍꯤꯒꯗꯅ ꯇꯥꯔꯤꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦꯗꯅ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯑꯩꯒꯤ 이성ꯃꯛꯅꯤ ꯈꯟꯕꯒꯤ ꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯉꯥꯎꯔꯕꯅꯤ ꯁꯥꯎꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯨ ꯅꯪꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯛꯆꯩ ꯆꯩꯔꯒ ꯅꯪꯅ ꯍꯦꯛꯇ ꯑꯆꯨꯝꯕ ꯁꯛꯄ ꯌꯥꯕ꯭ꯔꯣ ꯍꯦ ꯅꯪꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨ ꯅꯉꯣꯟꯗ ꯍꯥꯏꯗꯕꯩ ꯋꯥꯅꯦ ꯁꯦ ꯂꯥꯡꯂꯦꯟꯅ ꯒꯥꯔꯦꯟꯇꯔ ꯑꯣꯏꯔꯒ ꯕꯦꯡ ꯑꯃꯒꯤ ꯃꯦꯅꯦꯖꯔꯗ ꯍꯥꯏꯅꯕꯤꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯂꯣꯟ ꯂꯧꯕ ꯌꯥꯔꯝꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯈꯣꯡꯑꯣꯏꯅꯒꯗꯕ ꯅꯪꯅ ꯂꯧꯁꯤꯜꯂꯤꯕ ꯑꯦꯗꯚꯥꯟꯁ ꯃꯌꯥꯝꯗꯣ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯀꯣꯛꯅꯧ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯑꯩꯒꯤ ꯈꯨꯠꯁꯤꯗꯅꯦ ꯃꯥꯅ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯛꯏꯁꯤ ꯑꯩꯒꯤꯗꯃꯛ ꯅꯪꯒꯤꯗꯃꯛ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯀꯔꯕꯥꯔ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇꯅ ꯍꯥꯏꯗꯨꯅ ꯂꯝꯗꯝꯁꯤꯗ ꯄꯥꯝꯅꯔꯤꯕ ꯃꯈꯣꯡ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯣꯏꯅꯅꯕ ꯃꯥꯅ ꯀꯝꯄꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯇꯦꯡ ꯑꯁꯤ ꯑꯩꯁꯤ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯃꯉꯣꯟꯗ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯍꯩ ꯁꯤꯁꯨ ꯈꯪꯉꯨ ꯅꯪ ꯑꯩꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯨꯔꯧ ꯊꯥꯡꯒꯗꯕ ꯌꯦꯜꯂꯛꯀꯗꯕ ꯅꯨꯄꯤꯗꯣ ꯂꯥꯡꯂꯦꯟ ꯅꯠꯇꯦ ꯍꯥꯏꯁꯤꯅꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯗꯒꯤ ꯃꯥꯕꯨ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯩꯅꯣ ꯋꯥꯐꯝ ꯑꯁꯤ 이비 하이브리드 칸가니 아이기 신들이가 이 분치고 있는 하이브리드 라이션 하이지 개노 라이션 하이지 개노 지금 봐 미워이브게 북시한 지한다 봐 민옥실에 있다 미목시다디 아이 믿고 봐 술래는데 아이 살레 아이나 와칼 테마디 보나막 토키방학 그 이놈의 하이시모 하우스막 칼막이만 있는 듯이 마법 목사디 깔르시 마기 분치 깔루분에 거의 파이디게 보보이더니 뭐나막 마유메 올카가니 임시 미인들의 우대니 이는 라이시 숨모자라 숨에 디푸티 커미셔너 랑렌 숨에 하이비에만 해 마하기 마빠봉 라이고 마땡 방비기 마고리 도구 말라이 웃거니 윤무식에 통나들 통과와 마땅한 돌보다 이남 뜨게 하는 수 윤재거스라우 मैडम इन्फॉर्मेशन में फंगुलगी मैडम खुदोंग देबो थोकबे खंदना मैडम ngak sen blak sebani kaino aigi pungsidadi khudong thiba thonangai maram amta leitena madunu ba ingasi sandiga da chana nabagi damak sem sa pumna mak loirabani do मैडम na sadi phawdi khudong debu thokta na ba aina ngak sen jagi no mr khoimu aigi pungsida khudong thiba thonangai maram leite madunu bu ai hauze ungtilge pungi flight da ai chani ga da fire ga da bani मैडम बखमिना मैडम को सीधे तेम सिंगल रुपार फारे मागसी लाल हो क्या की मिंगा म्यूई क्या क्राइम तो म्यूई 아이기 뿡시부 그러기도 막 땜시나 보 하늘이 번호 해보도 모두 막 각각 앵원의 강한 비라모 그만
ꯅꯪꯅ ꯍꯤꯡꯍꯧꯔꯤꯗꯨ ꯁꯦꯡꯂꯤꯕ ꯀꯧꯋꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯀꯗꯧ ꯁꯤꯔꯕꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁꯦꯜꯗꯗꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯀꯅꯤ ꯃꯦꯗꯥꯝ ꯁꯣꯏꯗꯅ ꯈꯪꯍꯟꯖꯔꯛꯀꯦ Mr. Khaimu, ꯅꯪꯒꯤꯅ ꯊꯧꯅꯥ ꯂꯩꯕ ꯄꯥꯡꯒꯜꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. Thank you, madam. Hey! Kaino, kadumdagino sarang na bamara asida. Lao, sango. Haima, ibi. Kayo na nga duli at pinalari pa dubo. Lao. Sango lao. ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯈꯨꯠꯅ ꯊꯣꯡꯖꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯖꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯦꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯏꯕꯅꯤ ꯅꯪꯕు ꯀꯧꯔꯅꯤ ꯄꯥꯎ ꯇꯥꯕꯗ ꯂꯩꯁꯪꯅ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯡꯂꯦꯟ Hen, ay buwaraugan. Ay hausig mag. Chandigarh chananabagidamag. Same south na magloy. ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒ ꯑꯗꯣꯝꯅ ꯄꯦꯟꯕꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ Ibi haibi. Nang nahagidili buwado. Ay pumnamag kang. Nang nahaibu wa kudimag. Asum bangaktani. Ibi haibi. Mapure ba? Amadi machasingidamag. Kambanjaba. Wajaba haibase. Yumburembi oribi ni pirugi. Sabsaba matawdang. ꯑꯩꯅ ꯋꯥꯈꯜ ꯊꯦꯝꯕꯤ ꯑꯣꯏꯔꯨꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯄꯔꯤꯡꯗꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯈꯤ Ibi haibi. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ Nang lamdi ibi haibi. Ay na ngasi. Nakoy khara mateng pangjaba phangbase. Masidigi hena nungaiba. Ay gi phamda leiti. Ibi haibi. Ay na ngasi ju thazai. Mihoi bagi punshida. Awaba nungaiba haibase. Mahakati naruba. Nungshi naruba. Nang naruba miyoi adu khakta na oibani. Atay miyoi kanana su oibi yadabani. Ibi haibi. Ay na kaloi. Ay gidamakta ni haibada. Pabong, tamo, amadi iche na tana. Kana sulay di hay na kaluban. Adubo nga shidi. Hen. Ibi haibi. Nakoy na jasing. Ay gidamakta layri kanjerubada. Ay hay ni ngay lete na chak toksay. Nga shigi mikup asidigi hen ba nung ayba. Ay gipun shida amukta shuteng na kidri. Ay nga shidi. Hay pamukang din na pele. Laushilo. Si, yung gishone. Laushilo. Ay yung masin. Ngashidagi. Nangonda shinarabani. Yung masigi mapu. Nakoy na oirabani ibihaybi. Kaya kapino. Ibiyahay bulunat tawbiyo. Ibiyahay nang shihen bulunat tawbiyo. Nakoy anigi shiyang laban nung shibada. Ay bus sarong akraba. Adubo ay di. Icham-cham ba miyo ay pukni.
Matam chupada ay nakoy ginungayba pau taningi. Nakoy ginungayba na ay ginungayba ni. Hen ay chan lagi. Ngasi kita magtatilang binay ba punamag, kanya yatang ni Zari pinabinasi. Lilayeng bilang birak liba po na magpo. Tagat Zari.